Ngasi nꯧna mayamda khudol tamjagadoriba warisigi mamingdi But Luawi. Haibu warisibu khud thabirakpa iba Karnajit Laitonjam. Adomna warisi tabiraga Adomgi maman lamlaba like amadi subscribe tamda namba kaubigena. Maduna aikoigi thawna oijage. Warisi hingiba natraga laikhidaba kanagumba amtaga karigumba hiram amatada mari lenjajade. Hujik mayamda khudol tamjari wari But Luawi. Wari haisitabu afafana nungainaba taba nungainaba ngakta oinaba happy ending pamba ngangne film makta yengasu heroine du thungnaba film ne hero natraga heroine duna karigumba sirgana film du yengliba singdugi marakta amana madugi film do flop chatlabani hekta haibibana hal aduna wari fajaba ataba apaba ayengba humbu sumatpa ngamba humduna puba ngamba wari dubani hitchatpa wari adubu life se fairy tale di nate happy ending akta di nate kaithel da taba horukpada ngairibi masagi chahi kunithoi da ngairi lambi lamjawda ngauduna chatpa hore ligladi nungtigi khwairaman kaithel da samu makhungda magi ata phamne poktabi mama atomina simjinbadagi ngauduna chatpani haiduna kanana swaine mamana simjinbadagi ngaubani hanadi ngaurumde lairik hai masaksu faje liglase akhangba mine haine lamsangdagini mayum adubu magi hojik oiriba fibam sidadi iroi liyawbi amaga pangkak oi nongmagi namine kaithel meyaiduda migi mimana adrabi wakhal soirbi liglado samu makhongduda leptuna leri aduga samududa munna yengaga haide hai samu nangna bazar me asida kundunda lerise awoiba nangse taw yam ngami traffic police na nangonda set launa nongta chaina kanba sude chinthi haini nang tawba ngamba miga chap mane ado kainom hange aikhoi mana haiba nangse aige on pone kaithel me asida nangna kunduna lerise aigi luhongba numita Bhaigachandrana fajilaga thamlambadagi nangse thadorkani na haye aduga aina nangi mathakta tonglaga nangna ibu nupa mayumda thinbidoiba asi yarga machindu melga mathanda phak phangnoi aduga samududa mu thokmichi khachile mathanda wa noi magi mataududa lambi chatliba achat aungna munne yengi machinda sone asuk chahi nauna bazar tare onthokna nungai khidre mama mapa machin manau singdo kari oiramgani kanana hai nahan muki mapokta afaba thabak tawramoi aduna hantak mapoksida ngaudun chatlibane mapapki maini adubu ligladi mina haribado manana tarude maramdi mahaki taibang palamada tauduna laikibana migi wakal changkhidre ligla samudu yenglaga isai masaglai samu macha ama laina jagoi sai maben pokna yoi mama mapa laite asumna muk mathanta samu makhongdo yenglaga kape samudu yengamlaga amuk nambul turelda yenglaga mu haire ha nambul turel nangi naral karibuno nangna lotak molalle tatana maral siri imphal mayulda turel nangna sielubana naral oire ayo asi harga muksu mathanta phak phangnoi tikla na sumda ngaya nambuldu da koying yengumda bazar ge koibudu da koying yeng kocha chatle masamana ifafa samduna tap napsinge koinda halaktabage makhong mukut ngaksamduna nura chabak thange kaithel polakta kocha chatle ma ata tu khunduna chare nuksibiba kanana chana babi kanana kadai dege ngawbinu haiduna
माबु कोइतान ताले माक नत्तबा अंगाबु अंगाबी खरसु कैथेल तारे कैथेल दुदा सक्ताबी मियाई चनबी नुपी अमसु ले नुपी दुसु मागा चप माने अदुबु वाखल तिने अंगाबी मसेनसे तोइने हिक्सु काइमिने लिग्लाना सुना हंगतना कोइचत चलिंगे चिनख्रब मिया मरक्तुदा ममागी खुत्तगी पिकलिब मचा अमा लंबी मयाइदुदा अंगांग नुपा मचा अमा लंबी दुमक्तदा मपा हायरगा सोरक वांगबदा लैरिबा मपागी मनाक तमना अंगांग नुपा मचा अमा चेनसिले मतमदुदा अंगांगदो स्पीड थौदुना लाकपा कार अमना अंगांगदु थोंगे तौबगा खंगौदना लिग्लाना चेनसिलगा अंगांग अदु कल्ले अदुबु अंगांगदुगी मोद लिग्ला ओइना कारदुना थोमे मीना चिकना चाइनबा ngamdana तिल्लबो वाहेंग लेकाय लंबीदुदा मै मै लाउने अंगावी मा गाड़ी थोमे मयाम अंगावी मा गाड़ी थोमे अंगांगदुगी ममा मपा निमंगना ममित मंगनो ओवे अंगांग नुपा मसादु अंगावीदुना इंथोकलमदगा मा ओइना कारदुना थोमलम्बा कारदुदे दुमा थोमलमलगा चेनख्रे लाइबक थीबदी मतमदो पुलिसु लेतबना याम लाइना कारदो नाथोक्तुना चेनख्रे अमरोमदा कारदुसु मागी रेजिस्ट्रेशन नंबर थारमदे अंगांगदुगी ममा अमदी मपा संगसिलगा अंगावी लिग्लाबु मखोइन तोंगलुलिबा कारदुदा हापकलगा राजमिदि सिटी दोइना पुखतलमे अंगांगदुगी ममा अदुदी लिग्लागिदमक तासेंगना वाय ममिता पिरांग इहौवे नाइतोम याम तांगना IVF तौरगा फंगजबा मचानिपा मनी मतुमसे कारदुना थोमलमनबदी कमदौने खुदक अदुदा मचागी पुंसी मांगलंबसु याय वाखल सोइरबेसिना मचागी पुंसी कनबिरे वाहेंग लेकागी रदा मांदोपता लैरिबा श्री मनी कुमार ज्वेलर्सता सनागी मरी लौब चतखिबने अंगांगदुगी मपा रोमियो अदुगा अंगांगदुगी ममा तंफाना सोरक वांगमदा मचानिपा मनी मतुंगा लेपतुना लेहौबने मपाना थोलप उबदा मंगाउथिबा मनी मतुम ममागी खुतगी नाथोक्तुना अंगांग ओइरे वाखल मपुंग फाद्रिबना अफफता खंथौदा लंबीदो लांथोखिबने मदुना मरम ओइरगा थोनिंगदबा थौदो एक्सीडेंटो थोखिबने हौजिक्ति लिग्लाबु लाइकननबा राजमिदि सिटी यौरले खुदक अदुदा इमरजेंसी द पुसिले लिग्लाबु ऑपरेशन थिएटर रोम द पुसिनकी पाखत चाबुई तंफादी हिंगनिंगना कबले मपुरेबना तंफाबु थेमजिले रोमियोना से कबकनुसे मीनी येंगनरे हाइबा तंफाना नुपीसी लेनुमद्रदी इचागी पुंसीसे करी ओइरमगनी होय ममा अमा ओइना आई इसागी इरा लेरे आई इसानी हाय आइना चेक्सिनदबदगी एक्सीडेंट से थोखिबने अदुबु तमो आई इसागी पुंसी कनबिरिबी वाखल सोइरबिसे फतनुंगददी थोनबिगनु तमो असियारगा तंपा हिंगनिंगना कपे से कशु तौरसे नंग याम खंजिल माले तंफाना खुमे आई पुंगनिंग याम नुंगसी वाखल सोइरबी ओइरमबना हेना इंगोंदा सोंताबा मा फावले महाक्सु कनागुम अमगी मचानुपी मची मचल ओइरमगनी फतनुंगददी थोनिंगदे तमो नुपी से लाइंग लिबा डॉक्टर दो इमानबनी याम सेक्सिना मनुंगदा कन्न होनरि याय नंग याम हेन खंजिनगनो अइनसु सेक्सिना तौबियु लाइंग बियो ना हाइख्रबने तंफाना अइगी सागी पुंसिबु कनबिरियो महाकी पुंसिसिबुसु कनबियु तमो ममा अमा ओइना अइ हंतकी मपोक्सिमगी मागी लमन तोलबनी अदो तमो अइ ngasiदी रिक्वेस्ट अमता तौजगे करी रिक्वेस्ट वाखल चोइरबी मार्क्से अइखोइद मतम खरा थमलसे करीनो नंग हारि वादुबो करीनो कनानो मरी मखोंसु फसना खंगद्रिबा माकपु मतौ करमना अइखोइ नियुमदा थमगनी मदु चनबा यारोइदा
Tamo, miyoibana wakal choiduna kaithelda bazarda taraklaba haibase midubu yengsinbinaba leitre haina takpani masi common sense ne tamo fana magi leiramba tarasu mabu midaire ningthijana yengsinbidre yengsinbinaba mi leitre haibani kadauge tampa nang ngasidi awoi chana serious tare nang angawi wakhal choibe mabu matau karamna yumda thamdoino samaj ki mino soidan changakani mina kari haina kini tampa pinglawi mapuro yun hairiba singdo taraga tamo angawi sinani naitong pokjaba ichagi thawai kan khrise kuti da su hai khriduni ichana chahi tara mapung pharakpada achauputa samale maduna hingba sibagi fireba ma laurakani tamodi kaukramale manglam chatta mani matungi na chauda leiba panjida yenglu matamda hairakibado magi mapok tha ma walingai hingba sibagi achauba lanpham ama lei madu lan thokrabadi angang sigi oina mapok maida afaba ngakta oirakani Romeo magi nupi tamphagi wadu tabada tu khyau khyau sungi awoi chana na chauda leiba kuthi yengba iba afabu pandituna hairakibani angang sigi mapok mai shole magi chahi tara subuda achobu graha da sale samuda phame kal mitule achobu da sa apai ba male kan bangam loi dori siba changbagi lanpham dale angang sinda karigumba magi graha da sa se lanthokhiba tardi matung tarakpa magi punsida afaba ngakta oigani angang si mahi haini magi da sagi patikar leite koknaba adubu madu kanbinaba sembiba mapuna mi ama soidana tharkani misaktuna magi maraibagni magi patikar oigani Romeo ningsinglubada haukraba singdo tu khyau khyau chungi Romeo thengna sumayum pale phana kuina mamitta machaude akhangai doctor tanaduna suba hospital da IVF haibadi fertilization tawraga mani matumse pokhibane ngasidi ma haukhibadu ningsinglubada wakhal choirbese lamlambi oirabasu machagi punchi kanbibagidam yam chawba singba ngamloidaba laman ma tonsintuna leibagu masada phawba horagle magta singna miludagi pirang yhauna misna ani do tamna tamna pisin thare magi machagi patikar lete sembiba mapuna kanbinaba ma soidana tharakani maduna magi machagi patikarni last tadi magi nupina haiba wafamado yare wakhal choirabi lamlan bise makhoida thambai dun yare wakhal choirabi se matai manau changduna layeng bahaina fireb lawi Romeo madi tampha college ki oja ngangi Romeo ki manau nupa Sureshna outside ta MA tamle yumda matai manauga machaga thabak tawnaba helper amakhaktaga ne leiriba mama ampa animak leikidre yam ingna chingna panba yumbal amane ina kara khole uripok hawaibam lerekta ina kara khunbada maming chitba imungni mapa ampu haktaktagi kairak tharagleba imung amane adubu awatpa mandile hainabale ningthaudasu maitan watli haidana adugumna Romeo amadi tampha thengna yum panba kuina macha yaurudraba matung macha nupa mani butum phangjaki tampha gi mimangdani macha nipana magi khutagi nanthokla lambi maido lanthoktugi chenthorappada wakhal choirbesina magi macha khut paidun singthokpekiba adu mana mani butumbu kalam labasu speed kanna thorokpa karduna mabudi khutiba nanganbir khallubuda thogdoksingdo pungja khargi mamangda thokiba oirbasu mamita sangsang uduna tale wakhalda suyamna wai kapningba masu fawi wakhal choibesi mawong mataw amadi magi kathokpa ngamba thauna wakhal choirasu mimana darbi ma oirasu operation theater mamangduda mak lepe asumna tawringe tanjaduda operation du loiduna Dr. Dayabanta tholakle Dr. Dayabanta tholakpa ubada yam pakana Romeo na doctor kamdawrage patient do Dayabanta na kachu toidopa
ꯑꯔꯨꯕꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯝꯒꯗꯕꯗꯒꯤ ꯀꯜꯍꯧꯔꯦ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛꯇ ꯕ꯭ꯂꯗ ꯀ꯭ꯂꯣꯠ ꯈꯔꯗꯤ ꯆꯪꯕꯅꯤ ꯃꯗꯨꯁꯨ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯦ ꯄꯦꯁꯦꯟꯒꯤ ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯠ ꯂꯦꯒꯁꯤꯗ ꯕꯣꯟꯁ ꯈꯔꯗꯤ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯤ ꯃꯁꯤ ꯃꯉꯥꯏꯔꯦ ꯇꯝꯐꯥ ꯁꯣꯔ ꯑꯆꯧꯕ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ ꯐꯔꯦꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕꯤꯗ꯭ꯔꯗꯤ ꯔꯣꯃꯤꯌꯣꯅ ꯗꯣꯛꯇꯔꯅ ꯍꯣꯠꯅꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯇꯝꯐꯥꯅ ꯑꯃꯨꯛ ꯗꯣꯛꯇꯔ ꯊꯣꯏꯗꯣꯛꯄ ꯏꯟꯇꯔꯅꯦꯜ ꯏꯟꯖꯨꯔꯤꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯇꯝꯐꯥ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯛꯅꯤꯡꯗ ꯆꯤꯡꯁꯤꯟꯖꯩ ꯗꯣꯛꯇꯔꯗꯨꯕꯨꯁꯨ ꯊꯥꯒꯠ ꯋꯥꯍꯩꯅ ꯃꯥꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯁꯛ ꯈꯪꯕ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥꯗꯣ ꯋꯥꯠꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯦ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯥꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯏꯟꯊꯣꯔꯛꯄꯗ ꯎꯕꯗ ꯊꯃꯣꯏꯗꯤ ꯀꯥꯏꯔꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤꯅꯤ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯃꯐꯝꯗꯗꯤ ꯃꯍꯥꯛꯇꯤ ꯐꯗꯤꯗ ꯌꯣꯝꯕ ꯁꯅꯥꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ ꯂꯤꯛꯂꯥ ꯃꯈꯣꯡ ꯅꯥꯝꯃꯗꯣ ꯈꯔ ꯈꯔꯕꯨꯗꯤ ꯁꯦꯛꯂꯤ ꯎꯔꯤꯄꯣꯛꯇ ꯑꯣꯏꯅ ꯂꯩꯔꯦ ꯂꯤꯛꯂꯥ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯗꯨꯗꯒꯤꯗꯤ ꯈꯦꯠꯅꯔꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯩꯊꯦꯜꯗ ꯀꯣꯏꯅ ꯆꯠꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯛꯂꯦ ꯃꯍꯥꯛ ꯌꯨꯝꯗꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯍꯥꯟꯅꯒꯤ ꯏꯔꯣꯏ ꯂꯣꯏꯌꯥꯎꯕꯤ ꯃꯥꯟꯕꯤ ꯐꯤꯕꯝꯗꯨꯗꯤ ꯍꯣꯡꯂꯝꯗꯦ ꯃꯁꯝ ꯃꯅꯥ ꯐꯥꯎꯗꯤ ꯅꯥꯜꯂꯦ ꯇꯝꯐꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯏꯔꯨ ꯃꯥꯏꯊꯕꯤꯗꯨꯅ ꯊꯝꯕꯤ ꯑꯗꯨꯕꯨ ꯃꯥ ꯀꯥ ꯍꯦꯟꯅ ꯂꯨ ꯅꯥꯟꯅꯗꯤ ꯃꯥ ꯂꯩꯕ ꯍꯩꯅꯗꯦ ꯃꯔꯝꯗꯤ ꯃꯥ ꯆꯃꯣꯠꯅꯔꯒ ꯅꯨꯡꯉꯥꯏ ꯃꯣꯇꯥꯏ ꯁꯨꯡꯗꯥꯏꯅꯔꯒ ꯂꯩꯕꯅ ꯄꯦꯟꯖꯩ ꯑꯗꯨꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯖꯔꯁꯨ ꯃꯥ ꯃꯅꯤ ꯃꯇꯨꯝ ꯂꯣꯏꯅꯕ ꯍꯩ ꯃꯍꯧꯁꯥꯗꯒꯤ ꯃꯥ ꯑꯉꯥꯡ ꯂꯨꯅ ꯇꯧꯏ ꯃꯅꯤ ꯃꯇꯨꯝꯅꯁꯨ ꯆꯦꯆꯦ ꯆꯦꯆꯦ ꯀꯧꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯃꯨꯡꯗꯨꯗ ꯂꯩꯃꯤꯟꯅꯩ ꯑꯉꯥꯡ ꯂꯣꯏꯅꯕ ꯌꯥꯝ ꯍꯩ ꯃꯅꯤ ꯃꯇꯨꯝ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯋꯥꯈꯜꯗꯤ ꯇꯥꯏ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯦ ꯂꯤꯛꯂꯥꯁꯦ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ ꯃꯥꯅ ꯍꯦꯛ ꯂꯤꯛꯂꯥꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯊꯥ ꯑꯃꯗꯒꯤ ꯊꯥ ꯑꯅꯤ ꯍꯧꯈꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯆꯦꯟꯖ ꯂꯥꯛꯅꯕ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯀꯌꯥ ꯑꯍꯣꯡꯕꯗꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯄꯣꯠꯁꯦꯝꯖꯥꯗꯣ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯌꯥꯎꯈꯤꯕꯅ ꯑꯔꯦꯝꯕ ꯇꯧꯏ ꯇꯁꯦꯡꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯕ꯭ꯔꯦꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯗꯤ ꯃꯦꯀꯥꯅꯤꯖꯝꯅ ꯑꯍꯣꯡꯕ ꯅꯥꯏꯔꯝꯂꯕ ꯑꯗꯨꯁꯨ ꯐꯒꯗꯕ ꯁꯥꯏꯀ꯭ꯔꯤꯇꯤꯁ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯤꯛꯂꯥꯕꯨ ꯃꯦꯗꯤꯀꯦꯜ ꯊꯦꯔꯥꯄꯤ ꯑꯃꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯗꯨꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯤꯕꯝꯗꯤ ꯀꯌꯥꯗꯤ ꯐꯅꯗꯤ ꯎꯗꯦ ꯇꯝꯐꯥ ꯑꯃꯗꯤ ꯔꯣꯃꯤꯌꯣꯅ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯨꯅ ꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯗꯤꯋꯥꯂꯤ ꯀꯨꯏꯔꯛꯇ꯭ꯔꯦ ꯆꯥꯛꯀꯧꯕ ꯃꯌꯥꯒꯤ ꯁꯨꯇꯤ ꯐꯪꯗꯨꯅ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯁꯇꯔ ꯇꯧꯗꯨꯅ ꯂꯩꯕ ꯔꯣꯃꯤꯌꯣꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯨꯔꯦꯁꯇꯨꯁꯨ ꯌꯨꯝꯗ ꯊꯣꯔꯛꯂꯦ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯔꯣꯃꯤꯌꯣꯅ ꯃꯅꯥꯎꯅꯨꯄꯥ ꯁꯨꯔꯦꯁꯄꯨ ꯄꯤꯛꯑꯞ ꯇꯧꯗꯨꯅ ꯀꯥꯔꯗꯣ ꯊꯧꯖꯤꯜꯂꯛꯄꯗ ꯇꯝꯐꯥꯅ ꯃꯅꯥꯎꯅꯨꯄꯥ ꯂꯥꯛꯑꯦꯗꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯩ ꯑꯣꯛꯄ ꯄꯤꯛꯂꯤꯕ ꯃꯅꯤ ꯃꯇꯨꯡꯒꯤ ꯃꯆꯤꯟꯗꯒꯤ ꯁꯨꯔꯦꯁ ꯆꯪꯂꯛꯄ ꯎꯕꯗ ꯀꯀꯥ 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 ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯁꯨꯔꯦꯁꯁꯨ ꯃꯅꯤ ꯃꯇꯨꯝ ꯎꯕꯗ ꯍꯔꯥꯎꯖꯩ ꯃꯅꯤ ꯃꯇꯨꯝꯕꯨ ꯃꯥꯅ ꯃꯃꯤꯡ ꯁꯨꯀꯧ ꯀꯧꯗꯦ ꯅꯨꯡꯁꯤꯅ ꯕꯨꯕꯨ ꯍꯥꯏꯅ ꯀꯧꯏ ꯕꯨꯕꯨ ꯀꯀꯥ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯊꯥꯗ ꯆꯦꯖꯠ ꯀꯣꯟꯁꯤꯜꯂꯤ ꯃꯅꯤ ꯃꯇꯨꯝꯅ ꯀꯀꯥ ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯀꯦ ꯁꯨꯔꯦꯁ ꯀꯀꯥꯅ ꯅꯪꯒꯤ ꯍꯛ ꯂꯩꯔꯦ ꯇꯝꯐꯥꯅ ꯏꯕꯨꯡꯉꯣ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯅꯁꯥ ꯁꯦꯡꯗꯣꯛꯎꯔꯣ ꯏꯃꯥꯒꯤ ꯃꯅꯤ ꯀꯀꯥꯗ ꯌꯦꯠꯂꯨꯔꯅꯨ ꯀꯀꯥꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯒꯅꯤꯌꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯥ ꯃꯅꯨꯡꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯤꯕꯤ ꯑꯃꯨꯛꯇ ꯃꯁꯛ ꯎꯗ꯭ꯔꯤꯕꯤ ꯂꯤꯛꯂꯥꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯂꯤꯛꯂꯥ ꯎꯕꯗ ꯁꯨꯔꯦꯁꯅ ꯑꯁꯤꯅ ꯀꯅꯥꯅꯣ ꯏꯇꯩꯃ ꯇꯝꯐꯥꯅ ꯀꯨꯝꯃꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯃꯔꯛꯇꯨꯗ ꯃꯅꯤ ꯃꯇꯨꯝꯅ ꯀꯀꯥ ꯑꯁꯤꯔꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯀꯀꯥ ꯑꯁꯤꯁꯦ ꯆꯦꯆꯦ ꯂꯤꯛꯂꯥ ꯀꯧꯋꯦ ꯃꯥꯅ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗ ꯀꯟꯕꯤꯈꯤꯕ ꯁꯨꯔꯦꯁ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕ ꯑꯦꯛꯁꯤꯗꯦꯟ
ꯃꯇꯥꯡꯗꯨꯗ ꯂꯤꯛꯂꯥꯗꯣ ꯈꯨꯠꯇ ꯄꯥꯏꯕ ꯆꯦꯅ ꯁꯥꯕ ꯄ꯭ꯂꯦꯟꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯅꯤ ꯃꯇꯨꯝ ꯌꯦꯡꯅ ꯍꯥꯏꯔꯤ ꯃꯅꯤ ꯂꯥꯛꯑꯣ ꯐ꯭ꯂꯥꯏꯠ ꯄꯥꯏꯔꯛꯑꯦ ꯏꯕꯥꯅꯤ ꯅꯥꯒꯥꯂꯦꯟ ꯆꯠꯄ ꯊꯦꯡꯉꯅꯤ ꯏꯪꯉꯪꯉꯛꯏ ꯁꯨꯔꯦꯁꯇꯤ ꯂꯤꯛꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯇꯁꯦꯡꯅ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯗꯣꯝ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯅꯤ ꯃꯇꯨꯝꯁꯨ ꯂꯤꯛꯂꯥꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯝꯐꯥꯅ ꯃꯅꯥꯎꯄꯥ ꯁꯨꯔꯦꯁꯀꯤ ꯃꯐꯝꯗ ꯂꯤꯛꯂꯥꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯕꯅꯤꯅ ꯃꯇꯩ ꯃꯃꯗꯤ ꯃꯌꯥꯝꯕꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯎꯁꯤꯜꯂꯦ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯤꯛꯂꯥꯒꯤꯗꯃꯛ ꯃꯥꯁꯨ ꯑꯉꯝꯕ ꯍꯣꯠꯅꯒꯦ ꯈꯜꯂꯦ ꯁꯨꯔꯦꯁꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯏꯔꯨꯖꯔꯕ ꯃꯇꯨꯡ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯨꯔꯦ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯣꯛꯂꯒ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯂꯥꯛꯑꯦ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯒꯤ ꯀꯦꯕ ꯑꯗꯨꯗ ꯇꯦꯕꯜ ꯑꯃꯗ ꯁꯨꯂꯣꯆꯅꯥ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯂꯣꯆꯅꯥꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯁꯨꯔꯦꯁ ꯂꯥꯛꯄ ꯎꯕꯗ ꯁꯥꯎꯁꯤꯟꯅꯩ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯑꯩꯅꯗ ꯑꯗꯨꯝ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯉꯥꯏꯕꯒꯤ ꯊꯕꯛꯁꯦ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯑꯍꯣꯡꯕ ꯂꯩꯇꯦ ꯉꯥꯏꯕꯁꯦ ꯑꯩꯒꯤ ꯃꯄꯣꯛ ꯃꯩꯗ ꯌꯥꯎꯔꯛꯂꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯂꯥꯛꯄꯒ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯂꯥꯛꯏꯁꯤꯅ ꯃꯤꯅꯠ ꯀꯨꯟ ꯈꯛꯇꯅꯤꯗ ꯈꯦꯠꯅꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯃꯤꯅꯠ ꯀꯨꯟꯗꯣ ꯌꯥꯝꯃꯟꯗ꯭ꯔꯣ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯒꯤꯅꯤ ꯑꯗꯨꯗꯤ ꯄ꯭ꯔꯥꯏꯌꯣꯔꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯒꯜꯂꯦ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯅ ꯈꯜꯂꯦ ꯁꯦ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯊꯦꯡꯈ꯭ꯔꯦꯕ ꯅꯪꯅ ꯁꯥꯎꯔꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯐꯔꯗ꯭ꯔꯥ ꯀꯔꯤ ꯃꯔꯩꯅꯤꯒꯦ ꯁꯤꯗꯤ ꯃꯔꯩ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯔꯩꯒ ꯍꯩꯖꯗꯦ ꯄꯥꯎꯈꯨꯝ ꯐꯥꯎꯗꯤ ꯃꯩꯅꯤ ꯑꯩꯈꯣꯏꯗꯤ ꯃꯩ ꯅꯠꯆꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯁꯤꯁꯦ ꯏꯁꯧꯁꯦ ꯁꯨꯠꯇ ꯂꯥꯡꯉꯤꯁꯤꯕꯣ ꯁꯨꯝ ꯂꯥꯡꯅꯤꯡꯕ ꯁꯦ ꯏꯀꯥꯏꯁꯦ ꯃꯤꯅ ꯂꯣꯏꯅ ꯌꯦꯡꯅꯔꯦꯕ ꯆꯥꯏꯜꯗꯤꯁ ꯌꯥꯝ ꯑꯣꯏꯔꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅꯖꯗꯨꯅ ꯁꯥꯎꯕꯕꯨ ꯌꯦꯡꯁꯅꯨ ꯁꯨꯂꯣꯆꯅꯥ ꯊꯃꯣꯏꯗꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯁꯥꯎꯁꯤꯟꯅꯕ ꯈꯛꯇꯅꯤ ꯃꯅꯨꯡꯗꯗꯤ ꯍꯔꯥꯎꯏ ꯅꯨꯡꯁꯤꯕ ꯃꯥꯅ ꯊꯦꯝꯕ ꯃꯇꯧꯁꯤ ꯎꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅꯒ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯈꯤꯗꯕ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗꯣ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯐꯪꯏ ꯃꯤꯅꯨ ꯌꯦꯡꯂꯒ ꯑꯣꯔꯗꯔ ꯇꯧꯔꯕ ꯃꯇꯨꯡ ꯑꯅꯤꯗꯣ ꯖꯨꯁ ꯑꯣꯏꯅ ꯊꯛꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄꯗ ꯃꯔꯩ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯁꯨꯂꯣꯆꯅꯥꯒ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯁꯨꯔꯦꯁ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯀꯔꯤꯅꯣ ꯅꯣꯏ ꯌꯨꯝꯗ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯤꯅ ꯉꯥꯡꯅꯕꯗꯒꯤ ꯑꯩꯁꯨ ꯇꯥꯔꯦ ꯃꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯦ ꯑꯩꯈꯣꯏꯗ ꯏꯇꯩꯃꯒ ꯇꯥꯃꯣꯒꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯆꯥꯎꯔꯥꯛꯅ ꯊꯥ 4ꯃꯨꯛ ꯁꯨꯔꯦ ꯑꯩꯈꯣꯏꯗ ꯂꯩꯔꯛꯄ ꯁꯨꯔꯦꯁꯀꯤ ꯋꯥꯗꯣ ꯇꯥꯕꯗ ꯇꯤꯡ ꯂꯥꯎꯏ ꯁꯥꯎꯅꯤꯡꯕꯅ ꯁꯨꯂꯣꯆꯅꯥ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯐꯥꯒꯤꯅꯤ ꯈꯜꯂꯨꯕꯅꯤ ꯆꯥꯟꯅꯅ ꯑꯉꯥꯎꯕꯤ ꯑꯃ ꯌꯨꯝꯗ ꯊꯝꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯝꯕꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯉꯣꯟꯗ ꯍꯥꯔꯠ ꯀꯥꯏꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧꯗꯣ ꯑꯃꯨꯛ ꯂꯥꯡꯉꯤ ꯅꯈꯣꯏꯒꯤ ꯅꯇꯩꯃꯒ ꯅꯌꯥꯝꯕꯒꯗꯨꯅꯤ ꯉꯥꯎꯔꯤꯁꯦ ꯇꯁꯦꯡꯅ ꯋꯥꯈꯜ ꯆꯣꯏꯔꯗꯤ ꯑꯉꯥꯎꯕꯤꯗꯨ ꯅꯠꯇꯦ ꯅꯣꯏ ꯅꯌꯥꯝꯕꯒ ꯅꯇꯩꯃꯒꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯅꯤꯗꯣ ꯂꯥꯌꯦꯡꯍꯧ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯨꯔꯦꯁ ꯑꯁꯨꯝꯅ ꯁꯨꯂꯣꯆꯅꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯛ ꯑꯦꯛꯁꯦꯞ ꯇꯧꯔꯨꯗꯦ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯌꯥꯝ ꯊꯥꯖꯗꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯏ ꯁꯨꯔꯦꯁꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯍꯥꯏꯄꯔ ꯑꯣꯏꯔꯤꯗꯨꯕꯣ ꯐꯖꯅ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯕꯁꯤꯗ ꯀꯩꯅꯣ ꯁꯨꯔꯦꯁ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯃꯇ ꯅꯠꯅꯗ꯭ꯔꯕꯅꯤ ꯊꯤꯡ ꯑꯕꯥꯎꯠ ꯗ ꯁꯣꯁꯥꯏꯇꯤ ꯌꯣꯔ ꯁ꯭ꯇꯦꯇꯁ ꯁꯤꯗ ꯑꯩꯅ ꯌꯥꯝ ꯍꯥꯏꯄꯔ ꯑꯣꯏꯔꯤꯁꯦ ꯑꯣꯏꯅꯨꯡꯗꯨꯅ ꯑꯣꯏꯕ꯭ꯔꯣ ꯑꯉꯥꯎꯕꯤ ꯑꯃ ꯌꯨꯝꯗ ꯊꯝꯖꯤꯜꯂꯦ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯅꯪ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯥꯜꯂꯦ ꯁꯨꯔꯦꯁ ꯅꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨꯗ ꯅꯈꯣꯏ ꯇꯥꯃꯣꯒ ꯏꯇꯩꯃꯒꯅ ꯇꯧꯔꯤꯗꯣ
चुमदब्रा हाइना खल्ले सुरेश सुलोचनागी लेक्चर मानबा स्पीच तु ताबदा मया कादुनले करी हायरगा मागे असावदो फाथगदबनो मा खंगलमदे इसिंग थाव यानसिनबदौ मतंगदुदा तौरे सुरेशना नंग याम सीरियस ओइसिनगनो कंडीशन लमा लेबदगी वखल चोरिबिदो युमदा थमखिबनी व्हाटएवर ओइनिंगबो ओइजसनो कंडीशन दुबु नखोइना तौरिबदुदी वखल यावदबा मीगी थबक थवोंगनी अंगावबिदुगी मरी मखों फजना खंदोक थिदोकलबरो नोइबो हौजिकी मतमदा अमगी ममित अमना कोथोकलगा पानरबा मतमसिदबु कदाइदगी मिनुंसी पोलुरिबनो यारेसे सुलो टॉपिक से चेंज अमा तौरसे सुलोचना फमलंबदगी फुकलाउना हगुलगलग करीमता होय माय हैरमदन याम साउना केक मनुंगदगी थोखरगा मपालदा पाक तौरगा थमलिबा मागी कारदु थौदुकलगा चटकी तुमिल लेपदुना होय माय हाइदना करी हाइगदबनो हाइफम थोफुम खंगदना सुरेश तो होटल की एंट्रांस तुदा लेपग लेहवे करीसु लेतबा मरालसु लेतबा वखल चोरिबि लिक्लाना मरम ओय मखोइनी की रिलेशनशिप ता अकाइब ओइरे ड्राइवर की वखल खनबा हौरे वखल नुंगाइतना मासु मयुम योंगनबा लाइ युम हेक यौबा लई मखोंदा मथनता लिक्लादो मागी दाइबंग पालमदा ताउदुन लेबदु उरे गुलाब की लेखोंदनी महाकना नुमिदांग वयमदुदा लेरिबा अकेनबा गुलाब की लेरांग लाइनासिंदो खुंजेले अदुगा सरेंग ओय वारेंग ओय तौबा कयामा मचिंदा लोलिबदो गेरेजता गाड़ी थौजुलरगा थोलकपदा हेक मतंग चाना तारुरे लिग्लाना लेना नंगदी केलबोय नंगी मतम लोइरबोय नंगी तिंखंगदी नतौ येंबा ngamददुन कबले अपोमु गुलाबना मंगली मंगलानमा मरकसिदा अइदि नखोइगी अवा नुंगाइदा सरुक यारे हे गुलाब अंगांगबा गुलाब नंदी मीगी थमोगी पाखोलिने हाइरिसे चुम्ब्रा थेमजिनबा हैबगी याइदुसु नंगोंदा यावे हाय अदुगा तिंखंग नंगना संबल ओय कराम चावबा कयाब नंगना ngak सेल हाय हादा गुलाब अंगांगबा गुलाब थमोगी अथुपदा थमुबा नुक्सिबबु नंगनादि उय नंगतना खंगी नंगी लेखोंगसिदा वखलगी कल्पनाना मरुम थुपना नुमित खुदे अइना इरी सेरे असी हारगा लिग्ला गुलाब लेखोंगसिदा मोमोनोय सुरेश लिग्लागी वाइसिंगदु ताबदा तु ख्याव ख्याव सुंगे खल्ले मसीगी अंगावबिसे ख्वाइगी अंगावबिगा मानदे याम इंटेलेक्चुअल होय लिटरेचर सु याम वांगे इचम चमना अंगावबि मा हेक्ता ओइरगा असिगुंबा वाहि वातासिंग असे मसिंदगी खक थोलकलोय होय मीसी अंगाव मखल मानदे लाइक यामना हैबा कोक वांगबदे लंबीदा गाउदुन चटपा मी क्या सुले हाइबगी वारी महाक ममांगदा ताख्रे सुरेश ngak wakhal taur matu magi ka da changle aduga longna mon khangna duna wakhal khal nongmu natruga nongmudi sulochana wakhal ta jarakini mayamba matai mena lobu decision che mark change to bangam le respect tawni maram di marksu mani matumgi kuthigi wafam do khangki mimana dubesi gi mapal de mani matumna taibang kumai yaw phanglibani karigumba condition na yarakraduna sulochana wakhal chorebisibu lana duna khalaitaba wakhal khalladi mado magi wakhalni ma mature oi laik hai masida magna magi wakhalbu kayarag hana warluni mina khanba wakhal mana thingluba ngamde magi punsina leri makhaidi mayamba madi matai mugidama imungsigidama lekwani sulochana ga breakup tawrasu mahak tangai fadana ngamgani sulochana na maram icha chadna asumna magi wakhal pukchel pichalakani nongta thajarute wafam chadaba matamna oshillu yadaba matangdani mana tawriba mareche masida magna hanjin hanjin hochinduna themba ngamlubugi thonado mangonda leite aduna maksu yam mature oriba misak amanina kanadaba wakhalda yam hanjinna khanjiludri liglabu laing chatharubisida mai pakduna mayamaga matai bugna hona jaribisida mahi chardi farni khal asumna wakhan khalaba matung
ꯃꯍꯥꯛꯀꯤ ꯆꯠꯂꯣꯝꯗ ꯀꯣꯐꯤ ꯊꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯃꯁꯥꯅ ꯁꯦꯝꯖꯔꯒ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯨꯂꯣꯆꯅꯥ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯃꯥꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯙꯅꯄꯇꯤ ꯃꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯦꯟꯁꯟ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯙꯅꯄꯇꯤꯅ "ꯏꯆꯥꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯃꯔꯥꯏꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ, ꯇꯥꯔꯅꯤ ꯁꯣꯏꯗ꯭ꯔꯦ, ꯃꯣꯏ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯗꯣ ꯅꯣꯁꯇ꯭ꯔꯣ ꯑꯃ ꯂꯩꯕꯅꯤ, ꯇꯥꯔꯅꯦꯕ"꯫ "ꯍꯩ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ, ꯐꯠꯇꯦꯅꯦ"꯫ "ꯏꯃꯥ ꯑꯩꯗꯤꯅꯦ ꯑꯉꯥꯎꯕꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ, ꯑꯉꯥꯎꯕꯤ ꯂꯩꯕ ꯏꯃꯨꯡꯗꯨꯗ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯁꯨ ꯉꯝꯂꯣꯏ"꯫ "ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯝꯇ ꯐꯤꯡꯀꯠꯈꯤꯅꯨ ꯀꯩꯗꯧꯒꯦ? ꯑꯉꯥꯎꯕꯤꯗꯤ ꯁꯦꯟꯇꯔꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯒꯗꯕ, ꯁꯖꯤꯋꯥ ꯖꯦꯜꯗ꯫ ꯁꯦ ꯇꯞꯅ ꯃꯔꯥꯏꯅ ꯑꯉꯥꯎꯕ ꯂꯩꯐꯝꯗ ꯊꯤꯟꯖꯔꯨꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯏꯆꯥꯅ ꯀꯥꯟꯅꯗꯕꯗ ꯅꯤꯡꯗꯣꯜ ꯄꯣꯡꯒꯗꯕ ꯅꯠꯇꯦ"꯫ "ꯏꯃꯥ ꯃꯣꯏ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯗꯣ ꯃꯇꯥ ꯑꯃ ꯇꯧꯕꯅꯤ, ꯉꯥꯎꯔꯤꯗꯤ ꯃꯣꯏꯅꯤ꯫ ꯑꯩ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯏꯃꯥ, ꯁꯨꯔꯦꯁꯅ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯌꯨꯝꯗꯨꯗ ꯑꯉꯥꯎꯕꯤꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯂꯣꯆꯅꯥ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯙꯅꯄꯇꯤꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯡ ꯃꯁꯨꯟ ꯐꯠꯇꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯋꯥꯏ꯫ ꯑꯉꯥꯎꯕꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯙꯅꯄꯇꯤꯗ ꯃꯆꯥꯒꯤꯗꯃꯛ ꯀꯣꯛ ꯁꯥꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯤꯛꯂꯥꯗꯣ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯀꯥꯗꯨꯗ ꯁꯤꯊꯔꯛꯄ ꯃꯦꯔꯥꯒꯤ ꯊꯥꯕꯜꯗꯨꯗ ꯌꯦꯡꯉꯤ꯫ ꯂꯩꯆꯤꯟ ꯃꯔꯨꯝꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯊꯥꯖ ꯃꯥꯅ ꯁꯥꯟꯅꯕ ꯎꯔꯒ ꯃꯊꯟꯇ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯁꯨꯝ ꯅꯥꯏꯔꯦ꯫ "ꯅꯪꯕꯨ ꯊꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯇ ꯂꯩꯔꯝꯂꯣꯏ ꯇꯥꯏꯕꯪꯄꯥꯜꯗ, ꯅꯪꯒꯤ ꯃꯥꯌꯤꯡꯁꯤꯅ ꯃꯊꯣꯏ ꯍꯥꯞꯄꯒꯨꯝ ꯊꯣꯛꯂꯤ꯫ ꯅꯪꯗꯤ ꯁꯣꯟꯅꯤ, ꯊꯥꯖꯅꯤ, ꯍꯣ ꯊꯥꯕꯨꯡꯇꯣꯟ, ꯍꯣ ꯊꯥꯕꯨꯡꯇꯣꯟ, ꯊꯕꯤ ꯃꯍꯨꯝ ꯁꯥꯔꯤꯕ ꯍꯦ ꯂꯩꯆꯤꯜ ꯃꯀꯣꯏ, ꯎꯔꯝꯕꯔꯥ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯐꯕꯤꯗꯣ ꯂꯥꯏꯔꯦꯝꯂꯦꯟꯗ? ꯇꯝꯕꯤꯌꯨ ꯅꯆꯥ ꯑꯩꯅ ꯏꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯏ, ꯇꯝꯕꯤꯌꯨꯀꯣ ꯊꯥꯖ, ꯊꯥꯕꯨꯡꯇꯣꯟ. ꯅꯪꯗꯤ ꯀꯣꯏꯅ ꯆꯠꯄꯅꯤ, ꯌꯧꯅꯤꯡꯕꯇ ꯌꯧꯕꯅꯤ, ꯈꯥ ꯋꯥꯡ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯈꯥꯏꯗꯦꯀꯣ ꯅꯪꯗꯤ. ꯄꯥꯠꯀꯤ ꯊꯔꯣ ꯊꯝꯕꯥꯜꯅ ꯅꯪꯒꯤ ꯅꯉꯥꯜꯗꯅꯤ ꯃꯀꯥ ꯂꯥꯝꯖꯕ, ꯅꯪꯒꯤ ꯅꯉꯥꯜꯗꯅꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯕꯁꯨ". ꯑꯁꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯆꯤꯟꯗ ꯃꯗꯣ ꯃꯨꯔꯨꯝ ꯁꯣꯟꯕꯗꯣ ꯍꯦꯛ ꯇꯥꯟ ꯆꯥꯟꯅꯅ ꯇꯥꯔꯨꯔꯦ ꯁꯨꯔꯦꯁ꯫ ꯃꯥꯒꯤ ꯁꯩꯇꯒꯤ ꯂꯩꯆꯜ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯨꯔꯒ ꯃꯁꯤꯒꯤ ꯂꯤꯛꯂꯥꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ꯫ ꯏꯆꯝ ꯆꯝꯅ ꯉꯥꯎꯕ ꯅꯠꯇꯦ ꯃꯥꯒꯤ ꯈꯨꯡꯉꯥꯎꯁꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯆꯥꯟꯅꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕꯗꯒꯤ ꯉꯥꯎꯔꯨꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯂꯤꯛꯂꯥꯗꯣ ꯁꯩꯔꯦꯡ ꯊꯤꯒꯩ ꯊꯤꯔꯝꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗꯒꯤ ꯀꯥꯆꯤꯟꯗꯨꯗ ꯇꯥꯁꯤꯜꯂꯒ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯇꯨꯝꯕꯒꯤ ꯃꯍꯨꯠ ꯆꯪꯁꯤꯟꯗꯨꯅ ꯀꯥꯆꯤꯟꯗꯨꯗ ꯐ꯭ꯂꯣꯔ ꯃꯊꯛꯇ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯁꯩꯔꯦꯡ ꯇꯥꯔꯝꯕ ꯐꯛꯂꯥꯡꯒꯤ ꯋꯥꯡꯃꯗ ꯂꯦꯞꯂꯝꯕ ꯁꯨꯔꯦꯁꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯃꯛꯀꯤ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯕꯨꯠ ꯂꯩꯕꯥꯛꯅꯤ꯫ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕ ꯃꯊꯣꯡ ꯆꯥꯗꯕ ꯕꯨꯠ ꯈꯔ ꯈꯨꯟꯗꯤꯟꯅꯔꯤ꯫ ꯕꯨꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯉꯧꯕꯤꯗꯣ ꯏꯁꯧ ꯂꯥꯡꯉꯤ꯫ "ꯀꯅꯥ ꯀꯅꯥ ꯌꯧꯅꯔꯛꯂꯦ?" ꯕꯨꯠ ꯑꯇꯩꯗꯨꯅ "ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯧꯔꯛꯂꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯕꯨꯠ ꯑꯃꯅ "ꯂꯤꯂꯤ ꯃꯊꯟꯇ ꯉꯥꯏꯔꯦ, ꯋꯥꯠꯂꯤꯕ ꯆꯥꯏꯔꯦ". ꯕꯨꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯉꯧꯕꯤ ꯂꯤꯂꯤ ꯋꯥꯠꯂꯤ ꯇꯥꯕꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ꯫ ꯃꯁꯤꯒꯤ ꯕꯨꯠ ꯋꯥꯔꯛꯇꯕꯤ ꯅꯥꯄꯨ ꯇꯥꯗꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦ꯫ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯕꯨꯠ ꯂꯩꯔꯝꯃꯣꯏ ꯍꯥꯏꯅꯤ꯫ ꯑꯉꯧꯕꯤꯅ "ꯑꯍꯤꯡ ꯁꯤꯡꯒꯥꯔꯩ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯏꯔꯤꯕꯤ ꯕꯨꯠ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯇ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ, ꯂꯤꯂꯤ ꯂꯥꯛꯄ ꯐꯥꯎꯕꯗꯪ ꯉꯥꯏꯈꯤꯁꯤ꯫ ꯃꯥ ꯂꯥꯛꯇ꯭ꯔꯤꯈꯩꯗꯤ ꯈꯟꯅ ꯅꯩꯅꯕꯁꯦ ꯍꯧꯕ ꯌꯥꯔꯣꯏꯗꯣꯔꯤ". ꯕꯨꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯉꯧꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯇꯤꯡ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯕꯨꯠ ꯑꯇꯩꯁꯤꯡꯗꯣ ꯁꯨꯛꯇꯣꯛꯄ ꯄꯩꯊꯣꯛꯄ ꯍꯧꯔꯛꯏ꯫ "ꯃꯁꯤꯒꯤ ꯕꯨꯠ ꯆꯟꯅꯗꯕꯤ ꯋꯥꯔꯛꯇꯕꯤꯁꯦ". ꯑꯁꯨꯝꯅ ꯕꯨꯠ ꯃꯌꯥꯝꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯂꯤ ꯍꯥꯏꯕꯤ ꯁꯛ ꯆꯨꯗ ꯋꯥꯠꯇꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤꯗꯣ ꯃꯊꯣꯡ ꯏꯆꯥ ꯆꯥꯗꯒꯩ ꯏꯁꯩ ꯉꯪꯗꯨꯅ ꯂꯥꯛꯏ꯫
ꯂꯥꯛꯂꯣ ꯂꯥꯛꯂꯣ ꯑꯩꯒꯤ ꯁꯛꯍꯦꯟꯕꯕꯨ ꯇꯤꯜꯂꯔꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯥꯁꯒꯦ ꯂꯩꯀꯪ ꯊꯝꯕꯥꯜꯒꯨꯝ ꯂꯥꯛꯂꯣ ꯂꯥꯛꯂꯣ ꯑꯩꯒꯤ ꯁꯛꯍꯦꯟꯕꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯒ ꯑꯃꯗ ꯃꯥ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯇꯣꯡꯂꯒ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯊꯛꯂꯤꯉꯩ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯑꯦ ꯑꯌꯣ ꯑꯌꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯂꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯑꯩ ꯏꯁꯥꯁꯤ ꯕꯨꯠꯅꯤ ꯆꯩꯅꯥ ꯐꯥꯎꯗ꯭ꯔꯤꯕꯁꯤꯗ ꯏꯃꯥ ꯀꯥꯏꯅ ꯌꯥꯝ ꯄꯟꯖꯅꯤꯡꯕꯗꯣ ꯂꯥꯏꯃ ꯑꯩꯁꯦ ꯑꯩ ꯏꯁꯥꯁꯦ ꯄꯛꯇꯕꯤ ꯅꯝꯕꯔ ꯋꯥꯟ ꯑꯃꯅꯤ ꯍꯥꯏꯖꯕꯗꯣ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯊꯟꯇꯒ ꯒꯥꯒꯥ ꯂꯥꯎꯕ ꯃꯈꯩ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯅ ꯅꯣꯛꯂꯛꯏ ꯕꯨꯠꯀꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯑꯉꯧꯕꯤꯅ ꯂꯤꯂꯤ ꯌꯦꯡꯂꯒ ꯂꯥꯛꯊꯔꯦ ꯀꯟꯇ꯭ꯔꯣꯜ ꯌꯣꯔ ꯁꯦꯜꯐ ꯂꯤꯂꯤ ꯂꯤꯂꯤ ꯑꯉꯧꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯣꯡ ꯈꯥꯛꯄꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯑꯉꯧꯕꯤꯒꯤ ꯃꯈꯣꯜ ꯂꯤꯂꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯣꯁꯇꯦꯜꯒꯤ ꯋꯥꯔꯗꯦꯟ ꯑꯣꯏꯒꯗꯕꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯣꯏꯒꯗꯕꯤ ꯃꯥꯅ ꯕꯨꯠ ꯂꯩꯕꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤꯒ ꯑꯣꯏꯔꯗꯅ ꯃꯁꯛꯁꯤꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯖꯥꯠꯅꯣ ꯑꯩ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯎꯔꯥꯎ ꯊꯧꯔꯥꯎꯇꯨꯒꯤ ꯇꯧꯗꯨꯅꯇ ꯂꯩ ꯏꯄꯛ ꯍꯦꯛ ꯄꯛꯇꯈꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯆꯤꯟꯗꯨ ꯂꯦꯡꯕꯗ ꯎꯕꯗ ꯕꯨꯠꯀꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯑꯉꯧꯕꯤꯗꯣ ꯁꯥꯃꯤꯟ ꯈꯔꯗꯤ ꯐꯪꯉꯤ ꯑꯉꯧꯕꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯗꯤ ꯄꯦꯟꯅ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯌꯨ ꯅꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯕꯦꯠ ꯍꯦꯕꯤꯠ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯈꯨꯝꯃꯤ ꯂꯤꯂꯤꯅ ꯁꯣꯔꯤ ꯃꯦꯗꯥꯝ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯔꯣꯏ ꯑꯗꯨꯅꯤꯗꯅ ꯅꯁꯥꯅ ꯅꯁꯥ ꯀꯟꯐꯦꯁ ꯇꯧꯕ ꯉꯝꯖꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯆꯨꯝꯊꯣꯛꯆꯕ ꯉꯝꯖꯕꯒꯤ ꯊꯧꯅꯥ ꯆꯦꯜꯂꯤꯗꯣ ꯗꯦꯠꯁ ꯒ꯭ꯔꯦꯠ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯕꯨꯠ ꯃꯌꯥꯝꯗꯣ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯣꯊꯔꯒ ꯂꯩꯕ ꯃꯑꯣꯡ ꯃꯇꯧ ꯕꯨꯠ ꯑꯣꯏꯖꯔꯁꯨ ꯏꯪꯂꯤꯁ ꯃꯇꯦꯛ ꯃꯇꯦꯛ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦ ꯇꯁꯦꯡꯅ ꯋꯥꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯕꯨꯠ ꯑꯃꯅ ꯂꯥꯎꯔꯦ ꯃꯦꯗꯥꯝ ꯂꯤꯂꯤꯁꯨ ꯌꯧꯔꯛꯑꯕꯅꯤꯅ ꯃꯤꯇꯤꯡꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯍꯣꯏ ꯍꯣꯏ ꯍꯧꯔꯁꯤ ꯂꯤꯂꯤꯗꯣ ꯕꯨꯠ ꯃꯌꯥꯝꯅ ꯄꯔꯦꯡ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯤꯠ ꯑꯍꯥꯡꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯃꯤ ꯃꯥꯒ ꯍꯦꯛ ꯐꯝꯃꯤꯟꯅꯔꯤꯗꯣ ꯅꯨꯄꯥ ꯎ ꯌꯥꯗꯕꯤ ꯕꯨꯠ ꯑꯀꯠꯄꯤ ꯂꯦꯝꯕꯤ ꯁꯅꯥꯅꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯅꯥꯔꯣꯟꯗ ꯍꯥꯏꯔꯛꯏ ꯌꯥꯔꯤ ꯌꯥꯈꯣꯡꯁꯦ ꯌꯥꯝ ꯍꯥꯒꯠꯆꯩ ꯂꯤꯂꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯇꯂꯞ ꯄꯤꯀꯦꯠꯇꯣ ꯅꯤꯛꯂꯒ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯅꯪꯕꯨ ꯇꯂꯞ ꯄꯤꯀꯦꯠ ꯑꯍꯦꯟꯕꯒ ꯌꯥꯎꯔꯛꯇ꯭ꯔꯣ ꯂꯦꯝꯕꯤꯅ ꯈꯨꯝꯃꯦ ꯂꯦꯝꯕꯤ ꯏꯕꯦꯝꯃ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯇꯂꯞ ꯄꯤꯀꯦꯠꯅꯣ ꯍꯧꯖꯤꯛꯄꯣ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯨꯝ ꯇꯂꯞ ꯆꯥꯕꯒꯤ ꯍꯦꯕꯤꯠ ꯂꯩꯈꯤꯕꯁꯦ ꯅꯨꯃꯤꯗꯥꯡ ꯊꯤꯡꯂꯛꯂꯒ ꯍꯦꯜꯂꯦ ꯇꯂꯞ ꯆꯥꯅꯤꯡꯕ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯃꯁꯤꯒꯤ ꯍꯩꯅꯕꯤꯁꯦ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯂꯤꯂꯤꯅ ꯈꯨꯝꯃꯤ ꯌꯥꯔꯦꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯌꯥꯝꯅ ꯏꯃꯣ ꯑꯣꯏꯔꯛꯀꯅꯨꯀꯣ ꯃꯤꯇꯤꯡ ꯍꯧꯗꯣꯔꯦ ꯕꯦꯁꯀ ꯊꯦꯠꯅꯈ꯭ꯔꯦ ꯌꯥꯝ ꯂꯥꯡꯅꯔꯨꯁꯤ ꯍꯦꯛ ꯂꯥꯡꯉꯨꯕꯗ ꯑꯃꯨꯛ ꯃꯦꯗꯥꯝ ꯑꯉꯧꯕꯤꯅ ꯏꯕꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎꯕ ꯁꯣꯏꯗꯅ ꯍꯧꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯕꯨꯠ ꯂꯩꯕꯥꯛꯇ ꯕꯨꯠꯁꯤꯡꯒꯤ ꯃꯤꯇꯤꯡ ꯍꯧꯗꯣꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯍꯣꯁ ꯑꯣꯏꯔꯤꯕꯤ ꯕꯨꯠ ꯂꯩꯕꯥꯛꯀꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ MA ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯕꯤ ꯂꯩꯁꯅꯥꯅ ꯂꯥꯎꯊꯣꯔꯛꯏ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯄꯨꯡ ꯕꯥꯔꯣꯒꯤ ꯄꯨꯡꯐꯝ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯇꯤꯡꯁꯤꯗ ꯁꯔꯨꯛ ꯌꯥꯅꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯑꯉꯧꯕꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯗ ꯃꯦꯗꯥꯝ ꯃꯨꯛꯊ꯭ꯔꯨꯕꯤꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯗꯨꯒ ꯁꯥ ꯃꯣꯔꯥꯝꯕꯅ ꯊꯧꯔꯝꯁꯤꯒꯤ ꯁ꯭ꯄꯤꯁꯦꯜ ꯒꯦꯁ ꯑꯃꯗꯤ ꯃꯤꯇꯤꯡꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯅꯤ ꯂꯥꯛꯂꯤꯕ ꯕꯨꯠ ꯂꯩꯕꯥꯛꯀꯤ ꯕꯨꯠ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯂꯩꯁꯅꯥꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯤꯗ ꯑꯍꯥꯟꯕꯗ ꯋꯥ ꯉꯥꯡꯅꯕ ꯃꯦꯗꯥꯝ ꯃꯨꯛꯊ꯭ꯔꯨꯕꯤꯕꯨ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕ ꯀꯧꯈꯠꯆꯔꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯂꯦ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯦ ꯅꯨꯡꯁꯤꯔꯕ ꯕꯨꯠ ꯂꯩꯕꯥꯛꯀꯤ ꯏꯔꯣꯏꯆꯥꯁꯤꯡ ꯉꯁꯤ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯃꯤꯇꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯋꯥꯐꯝ ꯑꯅꯤ ꯈꯟꯅꯒꯗꯕꯅꯤ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯂꯛꯄꯗ ꯕꯨꯠꯁꯤꯡꯕꯨ ꯃꯤꯅ ꯀꯤꯟꯅꯔꯛꯇꯕ
ꯕꯨꯠꯁꯤꯡꯒꯤ ꯁ꯭ꯇꯦꯇꯁ ꯍꯟꯊꯔꯛꯄ ꯕꯨꯠ ꯃꯔꯛꯇ ꯑꯍꯤꯡꯕꯁꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯍꯩꯇꯕꯒꯤ ꯇꯦꯂꯦꯟ ꯋꯥꯠꯂꯛꯄ ꯑꯅꯤꯁꯨꯕꯗ ꯕꯨꯠꯁꯤꯡꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯈꯟꯅꯅꯕ ꯃꯤꯇꯤꯡꯁꯦ ꯄꯥꯡꯖꯕꯅꯤ ꯐꯤꯂꯝꯗ ꯁꯤꯅꯦꯃꯥꯗ ꯕꯨꯠꯁꯦ ꯐꯥꯒꯤ ꯇꯥꯍꯜꯂꯛꯄꯅ ꯕꯨꯠꯁꯤꯡꯕꯨ ꯃꯤꯑꯣꯏꯕꯅ ꯊꯧꯁꯥ ꯋꯥꯁꯥꯔꯛꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯕꯨꯠ ꯍꯥꯏꯕ ꯕꯨꯠꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯊꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ ꯑꯍꯤꯡꯕꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯄ꯭ꯂꯥꯅꯦꯠꯁꯤꯗ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯃꯥꯡꯁꯤꯜꯂꯛꯂꯤ ꯑꯁꯤꯒꯨꯝꯂꯕ ꯕꯨꯠꯁꯤꯡꯒꯤ ꯁꯣꯠꯊꯔꯕ ꯐꯤꯕꯝꯁꯤ ꯐꯒꯠꯅꯕ ꯅꯕꯦꯝꯕꯔ ꯗꯦꯠ 10ꯗꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯕꯨꯠꯀꯤ ꯍꯩꯁꯤꯡꯂꯕ ꯄꯦꯅꯦꯜ ꯑꯃ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯕꯨꯠꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯛꯁꯣꯞ ꯑꯃ ꯄꯥꯡꯒꯗꯧꯔꯤ ꯃꯁꯤꯗ ꯕꯨꯠ ꯏꯆꯥꯔꯣꯏꯁꯤꯡꯅ ꯌꯥꯎꯁꯤꯟꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯕꯨꯠꯀꯤ ꯈꯨꯟꯅꯥꯏꯁꯤ ꯀꯟꯅꯕ ꯋꯥꯐꯝꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯕꯨꯠ ꯃꯌꯥꯝꯗꯣ ꯈꯨꯕꯥꯛ ꯈꯨꯔꯤ ꯃꯊꯪꯗ ꯁ꯭ꯄꯦꯁꯦꯜ ꯒꯦꯁꯇ ꯐꯝꯂꯤꯕ ꯃꯤꯁꯇꯔ ꯃꯣꯔꯥꯝꯕ ꯍꯥꯏꯕ ꯕꯨꯠꯇꯣ ꯁ꯭ꯇꯦꯖꯇ ꯋꯥ ꯉꯥꯡꯅꯕ ꯀꯧꯈꯠꯂꯦ ꯃꯣꯔꯥꯝꯕꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯃꯤ ꯃꯣꯔꯥꯝꯕ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯕꯨꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯉꯧꯕꯤꯅ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁ ꯄꯤ ꯆꯥꯎꯔꯥꯛꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯤꯇꯤꯡ ꯑꯗꯨ ꯂꯣꯏꯔꯦ ꯃꯤꯇꯤꯡꯗꯨ ꯂꯣꯏꯕꯒ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯩꯕ ꯕꯨꯠꯁꯤꯡꯗꯣ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯟꯅꯔꯦ ꯂꯤꯂꯤꯒ ꯂꯩꯁꯅꯥꯒꯗꯤ ꯑꯅꯤꯗꯨ ꯄꯨꯜꯍꯧꯔꯤ ꯂꯩꯁꯅꯥꯅ ꯕꯨꯠꯀꯤ ꯗꯤꯁꯀꯁꯟꯁꯤꯁꯨ ꯌꯥꯏ ꯃꯤꯑꯣꯏꯕꯅ ꯕꯨꯠ ꯀꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯕꯨꯠꯄꯨꯗꯤ ꯅꯣꯡꯃꯩꯅ ꯑꯣꯏꯅ ꯀꯤꯔꯦ ꯂꯤꯂꯤꯁꯨ ꯈꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤ ꯕꯨꯠꯄꯨꯗꯤ ꯅꯣꯡꯃꯩꯅ ꯍꯦꯜꯂꯤ ꯀꯤꯅ ꯆꯠꯄ ꯂꯨꯝꯅ ꯂꯧꯕ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯂꯤꯂꯤꯅ ꯈꯨꯝꯃꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯅꯤꯡꯉꯤꯗꯣ ꯍꯪꯉꯣ ꯅꯪ ꯑꯩ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯥꯎꯕ ꯌꯥꯎꯈ꯭ꯔꯒꯦ ꯂꯩꯁꯅꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯪꯅꯤꯡꯕꯁꯦ ꯍꯪꯉꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯪꯉꯣ ꯂꯩꯁꯅꯥꯅ ꯍꯥꯏ ꯅꯪꯃꯨꯛ ꯁꯛꯁꯨ ꯐꯖꯕꯤ ꯋꯥꯇꯥ ꯄꯥꯗꯕꯤ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯑꯩ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯈꯪꯅꯤꯡꯉꯤ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗꯣ ꯃꯆꯨ ꯑꯣꯟꯈꯤ ꯂꯤꯂꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯤꯂꯤꯅ ꯂꯩꯁꯅꯥ ꯑꯩꯅ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯥꯛꯈꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯕ ꯇꯤꯟꯕ ꯉꯝꯗꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯟꯅꯐꯝ ꯂꯩꯇꯦ ꯑꯗꯨꯅꯅꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯈꯤꯕ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯆꯪꯖꯐꯝ ꯂꯧꯈꯤꯕꯁꯦ ꯂꯤꯂꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯦ ꯂꯩꯁꯅꯥꯁꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯦ ꯀꯔꯤꯒꯤ ꯅꯪꯗꯤ ꯅꯊꯟꯗ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯤꯕ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜ ꯊꯦꯟꯕ ꯃꯇꯧꯅ ꯄꯨꯛꯅꯤꯡꯅ ꯂꯧꯈꯤꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯕ ꯐꯤꯔꯦꯞ ꯑꯃꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯀꯞꯂꯦ ꯑꯩ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯁꯤꯅ ꯃꯅꯤꯡ ꯍꯟꯒꯠꯇꯨꯅ ꯆꯠꯄ ꯌꯥꯔꯝꯂꯕ I.G. ꯋꯦꯜꯁꯀꯤ ꯇꯥꯏꯝ ꯃꯦꯆꯤꯟꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩ ꯆꯠꯇꯨꯅ ꯂꯣꯏꯅ ꯁꯤꯟꯗꯣꯛꯂꯨꯔꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯄꯦꯟꯖꯗ꯭ꯔꯦ ꯂꯩꯁꯅꯥ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯉꯥꯎꯁꯤꯟꯅꯩ ꯏꯔꯥꯡ ꯇꯧꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯗꯨꯅ ꯈꯔ ꯉꯥꯡꯕ ꯆꯩꯕ ꯊꯥꯡꯕ ꯇꯧꯈꯤꯕꯗꯨꯗ ꯃꯈꯣꯏꯕꯨ ꯑꯩꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯈꯤ ꯃꯇꯝꯗꯣ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯊꯥꯡꯗꯨꯅ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯏꯁꯥ ꯏꯗꯣꯝ ꯑꯁꯤꯕꯒꯤ ꯐꯤꯔꯦꯞꯄꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯈꯤꯕꯅꯤ ꯁꯤꯔꯕ ꯃꯇꯝꯁꯤꯗꯅ ꯊꯋꯥꯏ ꯑꯣꯏꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯍꯤꯡꯕꯕꯨ ꯑꯩꯅ ꯀꯜꯂꯛꯆꯩ ꯂꯩꯁꯅꯥ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯕꯅ ꯃꯥꯡꯖꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯖꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯤꯚꯤꯡ ꯑꯦꯛꯖꯥꯝꯄꯜꯅꯤ ꯃꯁꯤꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤ ꯍꯤꯡꯅ ꯀꯞꯂꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯃꯇꯝꯗ ꯈꯔ ꯈꯠꯆ ꯈꯔ ꯂꯥꯡꯖ ꯍꯥꯏꯅ ꯍꯨꯝꯅ ꯂꯦꯜꯂꯨꯕꯗ ꯃꯄꯥ ꯃꯃꯥꯅ ꯈꯔ ꯆꯩ ꯊꯥꯡꯗꯨꯅ ꯋꯥꯔꯛꯂꯨꯕꯒꯤꯗꯃꯛ ꯃꯗꯨꯝ ꯁꯤꯈꯤꯕꯁꯦ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯔꯦ ꯂꯤꯂꯤꯅ ꯀꯞꯄ ꯎꯔꯒ ꯂꯩꯁꯅꯥꯁꯨ ꯀꯞꯂꯛꯏ ꯑꯅꯤꯗꯣ ꯀꯣꯟꯁꯤꯟꯅꯔꯒ ꯀꯞꯄꯦ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ
ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯂꯣꯏꯅꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯨꯠ ꯂꯩꯕꯥꯛꯇꯨꯗ ꯉꯥꯏꯍꯥꯛ ꯑꯅꯤꯗꯣ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯝꯂꯒ ꯂꯤꯂꯤꯗꯣ ꯃꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯐꯥꯎꯕꯗꯪ ꯆꯠꯂꯨꯒꯦ ꯈꯜꯂꯗꯨꯅ ꯕꯨꯠ ꯂꯩꯕꯥꯛꯇꯒꯤ ꯐꯨꯛ ꯂꯥꯎꯅ ꯃꯌꯨꯝ ꯂꯩꯔꯤꯕ ꯎꯔꯤꯄꯣꯛ ꯇꯥꯅ ꯃꯌꯨꯝꯗ ꯐꯥꯎꯗꯣꯔꯛꯏ꯫ ꯕꯨꯠ ꯑꯣꯏꯔꯕꯅꯤꯅ ꯕꯨꯠꯀꯤ ꯍꯧꯅꯕꯤ ꯃꯉꯣꯟꯗ ꯁꯨꯄꯔ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯄꯋꯥꯔ ꯈꯔꯗꯤ ꯃꯁꯥꯗ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯕꯨꯠꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯀ꯭ꯋꯥꯂꯤꯇꯤꯁ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗꯣ ꯍꯦꯛ ꯐꯥꯎꯗꯣꯔꯛꯄꯒ ꯃꯈꯣꯏꯒꯤ ꯒꯦꯠꯇꯣ ꯍꯦꯛ ꯎꯕꯒ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯕꯨꯠꯁꯨ ꯀꯞꯄ ꯍꯩ, ꯁꯥꯊꯤꯅ ꯍꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤꯗꯣ ꯇꯩꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯩꯊꯣꯛꯀꯦ ꯍꯣꯠꯅꯔꯤꯉꯩ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯄ ꯄꯤꯗꯣ ꯀꯪꯈꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯦ꯫ ꯊꯣꯡꯒꯥꯟꯗꯣ ꯎꯔꯒ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯃꯄꯥꯒ ꯂꯣꯏꯅꯅ ꯆꯥꯛ ꯊꯥꯕ ꯊꯣꯛꯂꯛꯄꯗꯣ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯝꯕ ꯃꯤꯠꯃꯥꯡꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛꯀꯨꯝ ꯍꯦꯛꯇ ꯊꯣꯛꯂꯔꯦ꯫ ꯄꯤꯛꯂꯤꯕꯤ ꯂꯤꯂꯤꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯊꯣꯡꯒꯥꯟꯗꯨꯗ ꯂꯩꯕꯥꯛꯅ ꯋꯥꯏ ꯇꯩꯗꯨꯅ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯊꯥꯅꯕ ꯃꯐꯝꯗꯣ ꯁꯦꯝꯂꯤ꯫ ꯊꯋꯥꯏ ꯇꯥꯅ ꯕꯔꯞ ꯂꯩ, ꯆꯦꯔꯦ, ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯉꯥꯡꯕꯅ ꯂꯩꯕꯥꯛꯀꯤ ꯄꯜꯗꯨꯗ ꯌꯨꯡꯗꯨꯅ ꯅꯤꯡꯊꯤꯖꯅ ꯑꯦꯔꯦꯟꯖ ꯇꯧꯔꯤꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯔꯝꯗꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯈꯨꯠꯇꯣ ꯃꯣꯠꯄ ꯇꯥꯔꯦ, ꯌꯥꯔꯦꯁꯦ, ꯈꯔ ꯋꯥꯏ ꯇꯩꯔꯗꯤ꯫ ꯄꯥꯕꯨꯡ, ꯀꯩꯁꯨ ꯃꯣꯠꯂꯣꯏꯌꯦ, ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯋꯥꯏ ꯇꯩꯕꯕꯨ ꯃꯣꯠꯀꯦꯁꯨ ꯃꯣꯠꯆꯁꯅꯨ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯊꯥꯅꯕ ꯆꯥꯛꯂꯨ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯀꯨꯝꯒꯤ ꯑꯅꯧꯕ ꯄꯦꯟ ꯀꯠꯂꯒ ꯊꯣꯡꯂꯒ ꯂꯥꯏꯁꯤꯡꯗ ꯊꯥꯗꯣꯛꯂꯤ꯫ ꯄꯤꯛꯂꯤꯕꯤ ꯂꯤꯂꯤꯅ ꯃꯇꯝꯗꯨꯗ ꯆꯥꯛ ꯊꯥꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗ ꯍꯧꯈ꯭ꯔꯦ꯫ ꯀꯣꯟꯊꯣꯡꯗꯨꯗ ꯌꯦꯡꯂꯒ ꯃꯍꯥꯛ ꯀꯞꯂꯤ꯫ ꯀꯞꯄꯁꯤꯅꯁꯨ ꯑꯄꯦꯟꯕ ꯑꯣꯏꯗꯦ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯀꯞꯄꯒꯇꯅꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯆꯤꯟꯊꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯑꯄꯦꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯖꯕꯇꯅꯤ, ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯁꯨ ꯏꯁꯤꯡ ꯃꯅꯤꯜꯒꯨꯝ ꯅꯤꯡꯊꯝ ꯃꯇꯝꯗ ꯊꯨꯅ ꯌꯥꯡꯅ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯀꯞꯂꯨꯕꯒꯤ ꯚꯦꯂꯨ ꯃꯁꯥꯗ ꯐꯥꯎꯗꯕꯒꯨꯝ ꯇꯧꯏ꯫ ꯀꯞꯂꯨꯗꯨꯅꯁꯨ ꯃꯥꯒꯤ ꯃꯩꯆꯥꯛꯇꯤ ꯀꯣꯛꯄ ꯂꯩꯇꯦ꯫ ꯑꯃꯨꯛ ꯅꯧꯅ ꯃꯤꯠꯃꯥꯡꯗ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯔꯦ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯥ ꯅꯧꯅ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯨꯛꯅꯤꯡꯂꯣꯏ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯖꯈꯤꯕꯁꯦ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ꯫ ꯑꯁꯨꯛ ꯌꯥꯝ ꯇꯣꯟꯕ ꯃꯥꯃꯨꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯣꯏꯅꯣ ꯈꯜꯂꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ꯫ ꯑꯁꯨꯝꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯅꯤꯡꯉꯝꯗꯅ ꯂꯦꯞꯂꯝꯂꯒ ꯃꯥ ꯈꯣꯡ ꯑꯗꯣ ꯊꯥꯡꯗꯣꯔꯛꯂꯦ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯃꯥ ꯈꯣꯡꯊꯥꯡꯗꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯡꯕꯇ ꯉꯥꯏꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯨꯃꯥꯡꯗ ꯏꯁꯩ ꯑꯣꯏ ꯁꯩꯔꯦꯡ ꯑꯣꯏ ꯊꯤꯗꯨꯅ ꯂꯩꯕ ꯃꯥꯟꯕ ꯒꯦꯠ 3 ꯁꯨꯕ ꯃꯄꯥ ꯂꯥꯛꯂꯛꯄꯗ ꯃꯍꯥꯛ ꯇꯥꯔꯦ꯫ ꯁꯤꯊꯔꯛꯄ ꯃꯦꯔꯥꯒꯤ ꯊꯥꯕꯜꯗꯨꯗ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯅ, ꯑꯩꯒꯤ ꯏꯆꯦꯜꯗꯤ ꯏꯔꯩꯇꯗ ꯄꯤꯛ ꯊꯜꯂꯤ, ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯥꯎꯁꯤꯡ ꯑꯣꯏꯖꯅ ꯄꯨꯗꯨꯅ ꯆꯠꯂꯦ ꯏꯔꯩ ꯑꯗꯨꯗ꯫ ꯑꯩꯗꯤ ꯏꯆꯦꯜꯗꯨꯒꯤ ꯏꯔꯩꯗꯨꯁꯨꯅꯤ, ꯀꯥꯎꯁꯤꯡꯗꯨꯁꯨꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯟꯇ ꯅꯣꯛꯏ꯫ ꯂꯤꯂꯤ ꯑꯍꯤꯡꯁꯤꯗ ꯀꯣꯛ ꯋꯥꯡꯂꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯥꯗꯤ ꯕꯨꯠꯅꯤꯅ ꯐꯛꯂꯥꯡꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯃꯁꯥꯗ ꯄꯋꯥꯔ ꯂꯩꯕꯅꯤꯅ ꯁꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯦ꯫ ꯑꯗꯨꯝꯅ ꯋꯥꯜꯗꯨ ꯐꯥꯎꯔꯒ ꯆꯪꯉꯛꯄꯗꯨꯗ ꯁꯨꯃꯥꯡꯗ ꯊꯥꯜꯂꯤꯕ ꯃꯩꯗꯨꯗ ꯎꯔꯦ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯃꯥꯟꯕ, ꯍꯦꯛ ꯌꯦꯡꯕꯗ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡꯗꯧꯕ ꯒꯨꯂꯥꯞ ꯂꯩꯈꯣꯡꯗꯨꯗ ꯀꯣꯛ ꯋꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ, ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯍꯥꯛ ꯃꯁꯥ ꯕꯨꯠ ꯑꯣꯏꯖꯔꯁꯨ ꯀꯣꯛ ꯊꯤꯅ ꯋꯥꯡꯕꯤ ꯀꯕꯤ ꯑꯣꯏꯒꯗꯕꯤ ꯑꯃꯅ ꯑꯃꯝꯕ ꯑꯍꯤꯡꯁꯤꯗ ꯂꯩꯈꯣꯡꯁꯤꯗ ꯀꯜꯄꯅꯥ ꯇꯧꯗꯨꯅ ꯂꯩꯕꯁꯤ ꯎꯔꯒ ꯃꯥ ꯅꯠꯇꯕ ꯕꯨꯠ ꯑꯣꯏꯔꯕꯣꯏ ꯈꯜꯂꯦ꯫ ꯃꯊꯟꯇ ꯈꯟꯖꯩ, ꯀꯩꯅꯦꯒꯤ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯒꯤ ꯃꯃꯥꯡꯗꯅꯤ ꯂꯦꯞꯂꯤꯕꯗꯣ꯫ ꯉꯁꯥꯏꯗꯒꯤ ꯂꯩꯈꯣꯡꯗ ꯀꯣꯛ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯤꯛꯂꯥꯅꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ, ꯃꯍꯥꯛ ꯆꯥꯟꯅꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯊꯋꯥꯏꯁꯤꯅꯗꯤ ꯃꯥꯕꯨ ꯎꯏ, ꯑꯗꯨꯕꯨ ꯂꯤꯛꯂꯥꯅꯗꯤ ꯃꯥꯕꯨ ꯎꯕ ꯅꯠꯇꯦ꯫ ꯂꯤꯛꯂꯥꯒꯤ ꯃꯇꯧꯗꯣ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯤꯛꯂꯥꯅ ꯇꯧꯊꯣꯔꯛꯄꯁꯤꯡꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯤꯂꯤꯁꯨ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯍꯤꯡꯁꯤꯗ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯁꯤꯕꯣ? ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯈꯪꯗꯕ ꯖꯥꯠꯂꯥ? ꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯇꯧꯁꯤꯟꯅꯔꯤꯔꯥ? ꯅꯠꯇ꯭ꯔꯒꯅ
ngausinarira sanana fai hayingi numita khara nganta hek lagaga confirm tare magi si mawung amani asumna ma ngayak wakhal khalam laga mafam dudagi fuklauna mangkhraga magi but leibak tu da halakle taibang pal but leibak ka nigi marakta yam sauna khenaba madile but leibak tana ahingi matamda koiba langba chatpa loine ya aduga ayik nungthilgi matamdana makoi gi saktapam leifamdagi mapalda hendoknate adunani lilina maning makha tamlibudo lili but leibak tuda yaubuta ngaire ngasidi magi leifamduda khara nganta hanjinge tawbuga kadaidagi ngausinaba but pakhang nu khangde magi tungda huisel khonglaga lagnare kanano mangoda lagnare saiduna lili do momai leithore symmetry tuda but pakhang seenba namlap lawoma makuta rose angang ma pai leplaga leibudo re but pakhang duna michi thoklawna khachilakpaga se khangpre khangi lili do kaino masina kadaidagi karano furaklisina michi ho mino ho but pakhang duna rose tu pairga magi manak tamna changle but le shabi lili de yenglaga re hi lili sukhumi chamna min hai hairak labani hi anido awai khum tongnare ming kai gauge sum khangna siya bro hi di chamna aigi ming lili kawe yai khangna se ming ge saka yam sune ado adom gi ming di aigi ming di rajesh kawe yam phajay ming ado but leiba ki karamba colony de lege airo leshabi colony 2/45 da lay house number 45 last ki second row da ado adom gi di aigina pakhang colony 8/55 ki 8 row gi 35 da o ming hoina kauna se dudi kauna si ai rajesh se khutta angang bu gulab ko paidana kai ti chaluino gulab siro migi sambal sa da horumba aduda aina phajamali haidana sumna sum heglakpane ngasi numitcha gulab ki seire gulab ki lekhong sangbi aduga hojikchu gulab ngakta aina urise ngasi se rose day ga tabajalo lili gi waduda se no butra jesto haifen noi khazai gi dimple kutak tawba maya forap tawba rajesh na nokpu durga lili do ningnik law rajesh na makha tare ai kainamta hage nang lana di logonu hoyaye hairo halloween party cha hantak chahi gi ipani punna chamina se o halloween ai di ikaw bu kawe hoyaye chamina se ado aina yam ngakpa madile kari no ngai sina nahan gai asukuina but leibak sida leibase nangse nongta su ukhidre adunani aina ngakpa ma isada faurise rajesh ki waduda lili kari haigadabano haifama mama sadu khangjade tanjadu la lesna do fuklawna faujile is nangdi sida kai doriba aina nga saidagi koiti tirui lili ingangai lesna faujilakpaduda lesna su hek yengthuklubaga mapa chanar sahen mabut rajesh tu urur lesna gi wakhalda ani se irang tori boining lesna na o aina disturb ngahak tore lili ne yare be manangsu kari gi disturb no matang sida disturb ka tawde ko rajesh makhoi ni nangangnari do taragale rajesh lesna budi hana digona masak to kabuk sabak ti khangi phajana munna khangludragasu lesna lakpududa wa makha taba ngamdra somda but colony da security na koiti thiba hongnare moigisu akang nabi rule lamale but le shabi singdi hekta chatlasu pak hek maning tamna chatpa yade moidi fix timing da chatle but le bak tugi chatnabi kanglondo hek thugairuba matamda makoidi punishment chai aduna but le shabi singbu yengsinnaba security agency spy CID amadi atai atopa organization kya amale maramasina but le bak sida lebi lilina niyom kaiba thaba ama hek tabu matamda punishment soidan phangba tare khanduna wabibana thiba lakjabani but le bak ke le shabi colony da mayum thangnana leibani ani do
ꯑꯃꯔꯣꯝꯗ ꯂꯩꯁꯅꯥ ꯂꯤꯂꯤꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯩ꯫ ꯂꯤꯂꯤ ꯆꯠꯂꯝꯗꯥꯏꯗꯨꯗ ꯕꯨꯠ ꯄꯥꯈꯪ ꯁꯦꯠꯍꯟꯕ ꯔꯥꯖꯦꯁꯇ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯐꯖꯔꯣꯏ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯥꯖꯦꯁ ꯆꯠꯂꯨꯈꯤꯒꯦ, ꯍꯦꯂꯣꯋꯤꯟ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤꯒꯨꯝꯕꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯁꯤꯃꯤꯇ꯭ꯔꯤꯁꯤꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯑꯩ ꯁꯣꯏꯗꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯂꯤꯂꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯔꯒ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯇꯟꯖꯥꯗꯨꯗ ꯏꯔꯥꯡ ꯏꯪꯒꯤꯠ ꯈꯪꯕꯤ ꯂꯩꯁꯅꯥꯅ ꯅꯥꯀꯟꯗ ꯇꯞꯅ ꯏꯁꯩ ꯉꯪꯂꯛꯏ, ꯌꯦꯡꯖꯔꯒ ꯄꯦꯟꯖꯩ ꯊꯃꯣꯏꯅ ꯐꯣꯡꯉꯝꯗ꯭ꯔꯕꯁꯨ ꯋꯥꯍꯩꯅ ꯃꯤꯠꯀ ꯃꯤꯠꯆꯥꯅ꯫ ꯃꯇꯥꯡꯗꯨꯗꯅꯤꯗꯣ ꯍꯥꯏꯐꯦꯠ ꯂꯩꯁꯅꯥꯒꯤ ꯏꯁꯩꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯔꯥꯖꯦꯁꯇꯤ ꯁꯤꯃꯤꯇ꯭ꯔꯤꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯂꯤꯂꯤꯗꯤ ꯂꯩꯁꯅꯥꯒ ꯂꯣꯏꯅꯅ ꯕꯨꯠ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯀꯣꯂꯣꯅꯤ ꯇꯥꯟꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯆꯠꯅ ꯇꯨꯡ ꯍꯟꯅ ꯁꯤꯃꯤꯇ꯭ꯔꯤ ꯃꯄꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯔꯥꯖꯦꯁꯄꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯦꯡꯅ ꯂꯥꯛꯄꯅ ꯕꯨꯠ ꯂꯩꯁꯥꯕꯤꯒꯤ ꯀꯣꯂꯣꯅꯤ ꯌꯧꯔꯦ꯫ ꯂꯩꯁꯥꯕꯤ ꯀꯣꯂꯣꯅꯤꯒꯤ ꯋꯥꯔꯗꯦꯟ ꯕꯨꯠ ꯇꯣꯝꯕꯣꯏꯗꯣ ꯃꯃꯤꯠ ꯑꯅꯤꯗꯣ ꯉꯥꯡꯁꯛ ꯉꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤꯗ ꯄꯨꯡ 4 ꯇꯥꯒꯗꯧꯔꯦ ꯑꯌꯨꯛꯀꯤ, ꯃꯤꯅꯤꯠ 5 ꯈꯛꯇ ꯉꯥꯏꯔꯦ꯫ 4 ꯇꯥꯗ꯭ꯔꯤꯉꯩ ꯀꯣꯂꯣꯅꯤꯗ ꯆꯪꯒꯗꯕꯅꯤ꯫ 4 ꯍꯦꯜꯂꯒ ꯆꯪꯂꯕꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯏ ꯃꯈꯣꯏ꯫ ꯕꯨꯠ ꯋꯥꯔꯗꯦꯟ ꯇꯣꯝꯕꯣꯏ ꯁꯅꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯉꯒ ꯂꯥꯎꯔꯛꯏ, ꯀꯌꯥꯔꯛ ꯉꯥꯡꯅꯅꯤ ꯅꯈꯣꯏꯅꯤꯁꯦ? ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯦ? ꯂꯤꯆꯩꯁꯤꯅ ꯅꯌꯥꯡꯂꯦꯟꯗꯨꯗ ꯁꯥꯟꯊꯔꯗꯤꯕ ꯈꯪꯒꯗꯕꯅꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯤꯂꯤ ꯕꯨꯠ ꯋꯥꯔꯗꯦꯟ ꯇꯣꯝꯕꯣꯏꯗꯨꯒꯤ ꯋꯥꯇꯥꯗꯨꯗ ꯃꯀ꯭ꯂꯥꯛꯁꯤꯡꯗꯣ ꯊꯛꯇꯪ ꯅꯤꯛꯏ꯫ ꯆꯥꯟꯅꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩꯁꯤꯅ ꯌꯥꯡꯂꯦꯟꯗ ꯁꯥꯟꯊꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯌꯥꯝ ꯁꯥꯎꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯦ, ꯌꯥꯔꯦ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯕꯤꯁꯥ, ꯌꯥꯔꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯤꯂꯤ ꯋꯥꯈꯜꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯆꯪꯍꯧꯔꯣ ꯍꯥꯏꯔꯤꯉꯩꯗꯨꯗ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯆꯪꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯈꯤꯕꯅ ꯇꯞꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯕꯨꯠ ꯂꯩꯕꯥꯛꯇꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯏꯔꯥꯡ ꯂꯥꯡꯉꯝꯕꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯩꯕ ꯕꯨꯠ ꯃꯈꯩꯗꯤ ꯋꯥꯔꯗꯦꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯅꯗ꯭ꯔꯦ꯫ ꯕꯨꯠ ꯑꯃꯇ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯗꯦ, ꯌꯥꯝꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩ꯫ ꯃꯈꯣꯏꯒꯤ ꯔꯨꯜꯁ ꯔꯤꯒꯨꯂꯦꯁꯟ ꯊꯨꯒꯥꯏꯕ ꯕꯨꯠ ꯑꯃꯇ ꯕꯨꯠ ꯂꯩꯕꯥꯛꯇꯨꯗ ꯂꯩꯕ ꯌꯥꯗꯦ꯫ ꯁꯣꯝꯗꯅ ꯅꯣꯡ ꯉꯥꯜꯂꯛꯄꯗꯨꯗꯗꯤ ꯇꯝꯐꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯌꯨꯛꯇꯣ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯕꯒꯤ, ꯃꯅꯤꯃꯨꯇꯨꯝ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯊꯧꯔꯥꯡ, ꯕꯦꯜ ꯂꯥꯛꯄꯒꯤ ꯏꯔꯥꯡ ꯂꯥꯡꯕ꯫ ꯃꯔꯛꯁꯤꯗ ꯂꯤꯛꯂꯥꯗꯤ ꯇꯨꯃꯤꯟ ꯀꯥꯆꯤꯜ ꯑꯃꯗ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯒ ꯂꯩ꯫ ꯀꯨꯆꯨ ꯀꯨꯃꯦꯟꯗꯣ ꯏꯃꯛ ꯍꯦꯛ ꯃꯛꯁꯤꯜꯂꯗꯨꯅ, ꯃꯁꯝ ꯃꯅꯥꯗꯣ ꯍꯟꯗꯛꯇꯤ ꯏꯐꯥ ꯇꯨꯃꯤꯟ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯍꯟꯗꯛꯅ ꯃꯥꯒꯤ ꯐꯤꯕꯝ ꯈꯔ ꯁꯣꯛꯆꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯇꯨꯃꯤꯟ ꯃꯆꯤꯗ ꯎꯪꯗꯨꯅ ꯒꯨꯂꯥꯞ ꯍꯧꯕ ꯂꯩꯈꯣꯡꯗꯨꯗ ꯑꯗꯨꯝ ꯄꯨꯡ 24ꯗꯣ ꯂꯩ꯫ ꯇꯝꯐꯥꯒ ꯔꯣꯃꯤꯌꯣꯒꯁꯨ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ, ꯊꯦꯔꯥꯄꯤ ꯄꯤꯗꯨꯅ ꯍꯣꯠꯅꯔꯁꯨ ꯅꯨꯡ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯃꯍꯥꯛꯇꯤ꯫ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯊꯃꯣꯏ ꯀꯥꯏꯔꯦ ꯇꯝꯐꯥ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯑꯉꯥꯟꯕ ꯈꯣꯏꯔꯝꯕꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯅꯤꯔꯤ꯫ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯂꯤꯛꯂꯥꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯤꯅꯤ ꯃꯍꯥꯛꯀꯤ ꯑꯆꯦꯠꯄ ꯂꯥꯏꯅꯤꯡ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯃꯤ ꯑꯌꯥꯝꯕ ꯍꯨꯝꯂꯥꯡ ꯂꯥꯡꯉꯤ꯫ ꯇꯝꯐꯥ ꯍꯣꯏꯒꯤꯁꯨ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂꯤ꯫ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯁꯨꯔꯦꯁꯅ ꯑꯌꯨꯛꯇꯨꯗ ꯃꯔꯥꯡ ꯇꯧꯔꯤꯗꯣ꯫ ꯑꯗꯨꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯇꯥꯏꯕꯪꯄꯥꯜꯗ ꯂꯤꯛꯂꯥꯗꯤ ꯇꯣꯞꯅ ꯂꯩ꯫ ꯃꯁꯥꯗꯣ ꯃꯣꯟꯗꯥ ꯑꯃꯗ ꯏꯁꯩ ꯉꯪꯅꯗꯨꯅ ꯂꯩ꯫ ꯁꯨꯔꯦꯁꯁꯨ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ꯫ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯂꯨꯔꯕ ꯏꯆꯦꯜꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯅꯨꯡꯁꯤꯔꯤꯗꯣ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯃꯥꯒꯤ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯔꯕ ꯃꯇꯧ ꯑꯗꯨꯗ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯦ ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤꯒꯤ ꯏꯐꯨꯠ ꯐꯥꯎꯍꯟꯈꯤꯕꯅꯤ꯫ ꯎꯪꯗꯨꯅ ꯂꯩꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤꯕꯨ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯝꯒꯗꯕꯅꯣ ꯈꯟꯕꯗ ꯃꯥꯁꯨ ꯂꯥꯡꯇꯛꯅꯕ ꯐꯥꯎꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤꯉꯩ ꯏꯂꯤꯖꯥꯕꯦꯠꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯤꯡꯗꯣ ꯄꯥꯏꯊꯣꯔꯛꯄꯗ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯦ꯫ ꯍꯜꯂꯣ꯫ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯄꯒ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯍꯜꯂꯣ ꯁꯨꯔꯦꯁ, ꯍꯥꯏ ꯏꯂꯤꯖꯥꯕꯦꯠ꯫ ꯃꯤ ꯃꯆꯥꯗꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯒꯥꯁꯦ ꯑꯩꯈꯣꯏꯗꯒ ꯍꯥꯏꯕꯤꯔꯛꯄ ꯖꯥꯠ ꯅꯠꯇꯦ, ꯀꯔꯤ ꯊꯝꯃꯣꯏꯅꯣ ꯚꯥꯏ?
ꯚꯥꯏꯗꯨꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯕꯣ? ꯂꯥꯏꯞꯇ ꯅꯈꯣꯏ ꯃꯁꯦꯜ ꯀꯧꯅꯕꯗꯨꯕꯨ ꯍꯣꯁꯤꯅꯅꯦ ꯈꯔ ꯁꯝꯃꯦ꯫ ꯅꯛꯅꯕ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯚꯥꯏ ꯍꯥꯏꯕꯁꯤꯅ ꯏꯁꯝ ꯁꯝꯃꯤꯗꯅ꯫ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯧꯕꯗ ꯑꯩ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏ, ꯑꯗꯨꯒꯤꯅꯦ꯫ ꯌꯥꯏꯍꯦ ꯅꯪꯁꯤꯁꯨ ꯏꯂꯤꯖꯥꯕꯦꯠ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦ꯫ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯣ꯫ ꯅꯣꯏꯗ ꯑꯉꯥꯎꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯨꯂꯣꯆꯅꯥꯅ ꯍꯥꯏꯔꯛꯄ, ꯃꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯃꯦ꯫ ꯅꯣꯏꯁꯨ ꯍꯛꯃꯟꯗ꯭ꯔꯣ? ꯑꯉꯥꯎꯕꯤꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯅ ꯐꯠꯇ꯭ꯔꯣ? ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯅꯪ ꯃꯔꯝꯗꯣ ꯑꯩꯁꯨ ꯁꯨꯂꯣꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯁꯤꯗꯤ꯫ ꯃꯇꯦꯡ ꯈꯨꯄꯥꯡꯗꯣ ꯍꯦꯟꯃꯜꯂꯦ꯫ ꯃꯤ ꯈ꯭ꯋꯥꯏꯅ ꯄꯥꯡꯅꯕ ꯃꯇꯦꯡꯒ ꯃꯥꯟꯅꯗꯦ꯫ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ꯫ ꯑꯩꯗꯤ ꯅꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯁ꯭ꯇꯦꯞꯇꯣ ꯍꯦꯟꯃꯟꯕ꯭ꯔꯥ ꯈꯜꯂꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤ꯫ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯃꯥꯏ ꯒꯨꯗꯅꯦꯁ, ꯑꯩꯉꯣꯟꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯁꯦ ꯅꯪ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ꯫ ꯑꯗꯨꯗꯤ ꯃꯤꯗ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯇ ꯅꯠꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯗꯣ ꯂꯩ ꯑꯃ ꯊꯦꯠꯆꯤꯜꯂꯒ ꯃꯤꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯁꯩ ꯁꯛꯂꯛꯑꯦ ꯂꯤꯛꯂꯥꯅ꯫ ꯃꯥꯟꯖ ꯅꯪꯕꯨ ꯇꯥꯕꯔꯥ ꯍꯥꯏꯌꯨ, ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯄꯥꯎꯗꯝꯁꯦ, ꯁꯥꯅꯧ ꯅꯪꯕꯨ ꯇꯥꯔꯤꯌꯦ, ꯈꯥꯔꯤ ꯂꯧꯕꯨꯛ ꯎꯔꯦ ꯅꯪꯇꯃ ꯎꯏ, ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯌꯦꯡꯂꯦ ꯅꯪꯇꯃ ꯎꯏ, ꯀꯔꯤ ꯃꯇꯧꯅꯣ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯗ꯭ꯔꯦ ꯂꯩꯇꯥꯗ꯭ꯔꯦ, ꯃꯥꯟꯖ ꯅꯪꯕꯨ ꯇꯥꯕꯔꯥ ꯍꯥꯏꯌꯨ꯫ ꯏꯁꯩꯗꯨ ꯁꯛꯂꯛꯄ ꯐꯣꯟꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯄꯒ ꯂꯤꯛꯂꯥꯅ ꯏꯁꯩ ꯁꯛꯄꯗꯣ ꯃꯅꯥꯅ ꯇꯥꯔꯦ꯫ ꯏꯂꯤꯖꯥꯕꯦꯠ ꯏꯁꯩ ꯁꯛꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯑꯉꯥꯎꯕꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯦ꯫ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯁꯨ ꯁꯛꯂꯤꯕ ꯁꯩꯍꯦꯛꯁꯩꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯤꯡꯊꯤꯖꯅ ꯁꯛꯏ꯫ ꯈꯣꯜꯂꯩ ꯈꯣꯟꯗꯥ ꯇꯥꯕꯗ ꯁꯨꯝꯍꯠꯄ ꯅꯨꯡꯉꯣꯟꯕ ꯐꯥꯎꯏ꯫ ꯏꯁꯩꯗꯨ ꯁꯛꯂꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒ ꯂꯣꯏꯅ ꯀꯥꯏ ꯁꯨꯔꯦꯁ꯫ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯏꯁꯩꯗꯨ ꯇꯥꯏ꯫ ꯏꯁꯩꯗꯨ ꯇꯥꯔꯤꯉꯩ ꯐꯣꯟꯗꯨꯗ ꯐꯣꯟ ꯄꯥꯏꯔꯤꯕ ꯏꯂꯤꯖꯥꯕꯦꯠꯇꯤ ꯈꯣꯏꯔꯥꯡꯕꯅ ꯐꯣꯟ ꯑꯗꯣ ꯀꯛꯊꯠꯂꯦ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ꯫ ꯁꯨꯔꯦꯁꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯕꯨ ꯀꯅꯥꯅ ꯋꯥꯈꯜ ꯆꯣꯏꯔꯤꯕꯅꯤ ꯍꯥꯏꯒꯅꯤ? ꯏꯁꯩ ꯈꯨꯁꯛꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯔꯝꯗ ꯈꯪꯕ ꯍꯩꯕ ꯃꯤꯕꯨ ꯃꯥꯜꯂꯤ꯫ ꯃꯥꯅ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯉꯥꯎꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯑꯣꯏꯕ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯉꯁꯤꯗꯤ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯃꯥꯅ ꯉꯥꯎꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ꯫ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯁꯨ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯉꯥꯎꯏꯗꯅ꯫ ꯃꯥꯒꯤ ꯏꯁꯩꯁꯦ ꯇꯥꯔꯤꯉꯩ ꯏꯂꯤꯖꯥꯕꯦꯠꯀ ꯋꯥꯔꯤ ꯁꯥꯕꯒ ꯂꯣꯏꯅ ꯀꯥꯎꯋꯦꯗꯅ꯫ ꯃꯥꯁꯨ ꯐꯣꯟ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯦꯅꯔ ꯈꯪꯗꯦ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯃꯇꯨꯡ ꯐꯣꯟ ꯇꯧꯔꯒ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯁꯣꯝꯗꯅ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯏꯂꯤꯖꯥꯕꯦꯠ ꯃꯥꯒꯤ ꯚꯦꯁꯄꯥꯗꯨ ꯊꯧꯗꯣꯛꯂꯒ ꯅꯥꯎꯔꯦꯝꯊꯣꯡꯗꯒꯤ ꯁꯤꯡꯖꯃꯩ ꯆꯤꯔꯣꯝ ꯂꯩꯀꯥꯏ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯦꯛ ꯌꯧꯕꯒ ꯏꯁꯩꯒꯤ ꯃꯇꯥꯡꯗꯨ ꯇꯝꯃꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯂꯣꯆꯅꯥ ꯃꯤꯍꯨꯜꯗꯣ ꯑꯔꯣꯏꯕꯤꯗ ꯆꯣꯡꯉꯤ꯫ ꯁꯨꯂꯣꯆꯅꯥ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯠ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯅꯪ ꯃꯨꯠ ꯑꯣꯞ ꯑꯣꯏꯔꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯇꯝꯕꯅꯤ꯫ ꯑꯩꯒꯤ ꯃꯨꯠ ꯑꯣꯞ ꯑꯣꯏꯔꯁꯨ ꯅꯪꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯏ, ꯂꯥꯏꯅ ꯆꯝꯅ ꯈꯟꯗꯣꯛꯄ ꯂꯥꯟꯒꯅꯤ꯫ ꯑꯉꯥꯎꯕꯅꯤ ꯍꯥꯏꯌꯣ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯉꯥꯎꯕꯤꯅꯤ, ꯅꯨꯄꯤꯅꯤ, ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯥꯅꯕꯨ ꯃꯁꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯇꯥꯡ ꯊꯣꯛꯂꯨꯔꯣ, ꯑꯉꯥꯎꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯈꯤꯗꯣꯏꯅꯤ꯫ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯂꯤꯂꯥꯗ ꯑꯉꯥꯎꯕꯤ ꯂꯧꯕ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯅꯤ꯫ ꯏꯂꯦ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯅꯨꯄꯥꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫
ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯇꯤꯟ ꯆꯥꯕꯗꯨꯕꯨ ꯀꯅꯥꯅ ꯎꯔꯨꯗꯣꯏꯅꯣ? ꯑꯗꯨꯅ ꯕꯣꯕꯥ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ, ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯁꯤ꯫ ꯑꯩꯗꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯀꯩꯅꯣ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ꯫ ꯆꯤꯔꯣꯝ ꯂꯩꯀꯥꯏꯗ ꯄꯣꯛꯂꯒ ꯆꯤꯔꯣꯝ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤ ꯌꯥꯝ ꯃꯥꯟꯖꯗꯦꯀꯣ ꯅꯪ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯂꯤꯖꯥ? ꯌꯥꯝ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩ, ꯑꯗꯨꯗ ꯆꯠꯁꯤ꯫ ꯅꯍꯥꯟꯃꯨꯛ ꯑꯩꯒꯤ ꯑꯦꯛꯁꯇꯣ ꯍꯟꯖꯤꯟꯅꯕꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯄꯥꯟꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯩꯅꯣ ꯈꯟꯅꯕ ꯌꯥꯕ ꯑꯃ ꯈꯟꯅꯔꯨꯔꯁꯦ꯫ ꯅꯪꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅ, ꯑꯩꯈꯣꯏꯒ ꯈꯪꯗꯈꯩ꯫ ꯅꯨꯄꯥ ꯐꯥꯗꯣꯔꯦ ꯍꯥꯏꯅ ꯄꯨꯡꯖꯥꯎ ꯊꯤꯟꯒꯗ꯭ꯔꯣ? ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯍꯥꯏꯕꯁꯦ ꯋꯥ ꯋꯥ ꯂꯥꯎꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯒꯗꯕ ꯈꯪꯉꯕ? ꯅꯪꯕꯨ ꯅꯍꯥꯟꯋꯥꯏꯗꯤ ꯂꯥꯏ ꯇꯤꯟꯒ ꯃꯋꯥ ꯂꯧꯗꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯗꯤ ꯋꯥꯒꯤ ꯋꯥꯅꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯃꯨꯛꯈꯤꯕ 2 ꯁꯨꯗ꯭ꯔꯦ꯫ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯏꯕꯦꯝꯃ, ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯗꯅ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛ ꯇꯝꯊꯣꯛꯇꯅ ꯊꯝꯒꯗꯕ꯫ ꯉꯁꯤꯗꯤꯅꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯕꯤꯕꯅꯤ꯫ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯏꯕꯥꯅꯤ ꯈꯗꯥꯡ ꯅꯣꯝꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ, ꯍꯧꯖꯤꯛꯃꯛ ꯆꯠꯁꯤꯕ? ꯑꯗꯨꯃꯥꯏꯅ ꯏꯆꯪ ꯊꯧꯔꯛꯑꯗꯤ ꯆꯠꯂꯁꯦ ꯍꯧꯖꯤꯛꯃꯛ꯫ ꯑꯗꯣ ꯅꯪꯒꯤꯁꯦ ISTVꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯌꯥꯝ ꯍꯩꯕ ꯃꯥꯏꯕꯗꯨꯗꯤ ꯅꯠꯇꯦꯀꯣ? ꯇꯥꯅꯤꯡꯗꯦ ꯃꯂꯥꯏꯃ, ISTVꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯑꯦꯗꯚꯔꯇꯤꯁꯇꯨꯕꯨ꯫ ꯍꯣꯏ ꯐꯔꯦꯁꯦ, ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯌꯨꯝꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯦ ꯁꯨꯂꯣꯆꯅꯥ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯚꯦꯁꯄꯥꯗꯨ ꯊꯧꯔꯒ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯀꯥꯞꯊꯔꯛꯑꯦ꯫ ꯑꯣꯏꯅꯥꯝꯗ ꯌꯨꯝ ꯕꯔꯥ ꯑꯃꯗ ꯂꯩꯕ ꯃꯥꯏꯕꯅꯤ, ꯇ꯭ꯔꯤꯄꯨꯔꯥꯔꯣꯝꯗꯒꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯣ ꯌꯧꯔꯛꯄꯗꯗꯤ ꯃꯤꯅ ꯆꯤꯡꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯝꯃꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯣꯏꯁꯨ ꯉꯥꯏꯔꯦ꯫ ꯑꯌꯨꯛꯇꯨꯗ ꯃꯃꯥꯡꯗ ꯃꯥꯏꯕꯗꯨꯅ ꯃꯧꯅꯥ ꯑꯃꯒꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯝꯃꯦ꯫ ꯃꯥꯏꯕꯗꯨꯒ ꯃꯧꯅꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯣꯖꯥ, ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥꯅꯦꯃꯤ ꯑꯩꯅ ꯂꯩꯔꯤꯁꯦ꯫ ꯑꯣꯖꯥꯅ ꯈꯔ ꯐꯖꯅ ꯌꯦꯡꯕꯤꯌꯨ꯫ ꯕꯦꯝꯃ, ꯖꯟꯇ꯭ꯔꯁꯦ ꯃꯥꯒꯤ ꯃꯣꯈꯥꯡꯗ ꯁꯦꯜꯂꯨ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯌꯨ ꯊꯛꯂꯔꯣꯏ꯫ ꯀꯔꯤꯅꯣ ꯑꯣꯖꯥ, ꯖꯟꯇ꯭ꯔ ꯎ ꯌꯥꯗꯕ ꯅꯨꯄꯥꯗꯨꯕꯨ ꯀꯃꯥꯏꯅ ꯖꯟꯇ꯭ꯔꯁꯦ ꯁꯤꯗꯣꯏꯅꯣ? ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯝꯇ ꯇꯧꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒꯦ, ꯃꯁꯤ ꯄꯤꯊꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯅꯤ꯫ ꯑꯗꯣ ꯂꯩꯋꯥꯒꯤ ꯃꯃꯜꯗꯤ 10,000꯫ 10,000 ꯑꯣꯏꯔꯁꯨ ꯁꯣꯟꯕꯤꯔꯣ ꯑꯣꯖꯥ, ꯐꯕꯨ ꯐꯅꯤ ꯍꯥꯏꯔꯗꯤ꯫ ꯑꯗꯨꯗꯤ ꯁꯣꯜꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯏꯁꯤꯡ ꯃꯤꯅꯔꯦꯜ ꯕꯣꯇꯜ ꯑꯍꯥꯟꯕ ꯄꯦꯛ ꯑꯃ ꯀꯥꯏꯔꯒ ꯂꯩꯋꯥꯗꯨ ꯁꯣꯜꯂꯦ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯦ, ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯁꯦ ꯃꯥꯅ ꯊꯛꯅꯕ ꯏꯁꯤꯡꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 7-8ꯅꯤꯗꯤ ꯌꯥꯟꯁꯤꯜꯂꯒ ꯄꯤꯊꯛꯎ꯫ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯄꯤꯊꯛꯄꯗꯒꯤ ꯌꯨ ꯊꯛꯅꯤꯡꯂꯝꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯅꯤ꯫ ꯃꯔꯛꯇꯨꯗ ꯑꯊꯦꯛꯄꯤ ꯑꯃꯥꯏꯕꯤ ꯇ꯭ꯔꯥꯟꯁ ꯑꯃꯁꯨ ꯊꯦꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯨ ꯊꯥꯗꯣꯛꯄ ꯉꯝꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯧꯅꯥꯗꯨꯅ ꯈꯨꯝꯃꯤ, ꯍꯩꯃꯥ, ꯑꯗꯨꯗꯤ ꯑꯐꯕ ꯊꯕꯛꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯨ ꯍꯦꯛ ꯊꯥꯗꯣꯛꯂꯕ ꯑꯦꯛꯇꯤꯚꯥ ꯑꯃ ꯏꯗꯧꯒꯤꯗ ꯀꯠꯂꯦ꯫ ꯇ꯭ꯔꯥꯟꯁꯇꯨꯒꯤ ꯃꯃꯤꯡ ꯈꯣꯏꯕꯨꯡ ꯀꯧꯏ꯫ ꯈꯣꯏꯕꯨꯡꯅ ꯃꯔꯩꯗꯨ ꯀꯣꯟꯇꯛ ꯇꯧꯅ, ꯑꯩꯈꯣꯏ ꯏꯙꯧꯗꯤꯅꯦ ꯍꯩꯕꯗꯒꯤ ꯍꯩꯔꯕ ꯏꯙꯧꯅꯤ, ꯏꯙꯧꯅ ꯍꯩꯇꯕ ꯂꯩꯇꯦ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯦ, ꯌꯥꯔꯦꯗ ꯈꯣꯏꯕꯨꯡ, ꯑꯇꯥꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯃꯣꯏ ꯃꯁꯦꯟ ꯄꯪꯊꯥꯗ ꯊꯥꯒꯠꯅꯕ ꯃꯥꯟꯈ꯭ꯔꯅꯤ꯫ ꯈꯣꯏꯕꯨꯡꯅ ꯈꯨꯝꯃꯤ, ꯊꯥꯒꯠꯇ꯭ꯔꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯃꯁꯥꯅ ꯊꯥꯒꯠꯐꯝ ꯊꯣꯛꯇ꯭ꯔꯣ? ꯃꯁꯤꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯉꯥꯏꯍꯥꯛ ꯅꯣꯛꯂꯕ ꯃꯇꯨꯡ ꯃꯧꯅꯥ ꯑꯗꯨꯅ ꯃꯥꯒꯤ ꯏꯁꯤꯡ ꯑꯁꯣꯟꯕꯗꯨꯒꯤ 10,000 ꯄꯤꯔꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯂꯥꯁꯇꯗꯤ ꯏꯂꯤꯖꯥꯕꯦꯠꯀ ꯁꯨꯂꯣꯆꯅꯥꯒ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯥꯏꯕꯗꯨꯅ, ꯏꯕꯦꯝꯃ, ꯀꯔꯤ ꯌꯦꯡꯒꯗꯕꯅꯣ?ꯏꯂꯤꯖꯥꯕꯦꯠꯅ, ꯑꯣꯖꯥ, ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯅꯥꯎꯔꯦꯝꯊꯣꯡꯒꯤꯗꯨꯅꯦ, ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯣ, ꯅꯤꯡꯁꯤꯡꯉꯦ, ꯅꯪꯗꯤ ꯑꯅꯣꯕꯍꯣ ꯀꯩꯍꯣ ꯃꯁꯛꯄꯨ ꯈꯪꯗ꯭ꯔꯦꯅꯦ꯫ ꯍꯣꯏ ꯑꯣꯖꯥ, ꯎꯐꯨꯜ ꯌꯥꯝ ꯊꯣꯛꯄꯅꯤꯅ ꯃꯤꯠꯇ ꯆꯪꯒꯅꯤꯅ ꯑꯅꯣꯞꯁꯨ ꯎꯞꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ?
ꯑꯣꯖꯥ ꯅꯨꯄꯥ ꯑꯝꯇ ꯐꯥꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯈꯣꯏꯕꯨꯡꯅ ꯃꯔꯛ ꯊꯠꯂꯦ ꯀꯩꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯁꯤꯡꯒꯜ ꯑꯣꯏꯗꯅ ꯍꯌꯤꯡ ꯂꯥꯕ ꯑꯃ ꯐꯥꯎ ꯏꯅꯥꯛꯁꯤꯗ ꯉꯪꯂꯗ꯭ꯔꯦ ꯑꯣꯖꯥꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯐꯥꯕꯤꯌꯨꯁꯨ ꯌꯥꯗꯦ ꯅꯨꯄꯥꯕꯨ ꯉꯥꯃꯨ ꯂꯩꯔꯧꯗꯧꯅ ꯈꯣꯏ ꯊꯥꯔꯒ ꯐꯥꯕ ꯌꯥꯕꯒꯤ ꯇꯥꯏꯞꯇ ꯍꯦꯛꯇ ꯍꯥꯏꯃꯤ ꯆꯥꯟꯅꯅ ꯅꯨꯄꯤ ꯅꯣꯏꯁꯦ ꯌꯥꯝ ꯉꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯕꯨꯡ ꯃꯊꯕꯥꯛꯇꯣ ꯑꯍꯨꯝꯂꯛ ꯌꯩ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤ ꯈꯣꯏꯕꯨꯡꯗꯒꯤ ꯈꯣꯏꯕꯤ ꯑꯣꯜꯂꯗꯥꯏ ꯅꯪ ꯑꯗꯣ ꯅꯪꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯆꯥ ꯂꯣꯜꯂꯨꯆꯣ ꯏꯃꯨꯡꯗ ꯈꯣꯏꯕꯨꯡ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯄꯔꯦꯡ ꯁꯥꯅ ꯃꯈꯣꯏ ꯐꯝꯂꯝꯕꯗꯒꯤ ꯈꯣꯏꯕꯨꯡꯅ ꯊꯣꯛꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯇ ꯉꯥꯏꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤ ꯑꯣꯖꯥ ꯑꯝꯇ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯃꯤꯡꯗꯣ ꯍꯥꯏꯔꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯌꯨꯝꯅꯥꯛꯀ ꯀꯣꯟꯅꯅ ꯑꯩꯒꯤꯅ ꯆꯤꯔꯣꯝ ꯁꯨꯂꯣꯆꯅꯥ ꯑꯩꯅ ꯐꯥꯕꯤꯌꯨ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯍꯋꯥꯏꯕꯝ ꯁꯨꯔꯦꯁ ꯏꯕꯦꯝꯃ ꯑꯩ ꯑꯝꯇ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯒ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯒꯦ ꯅꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯗꯦ ꯍꯣꯏ ꯂꯥꯡꯉꯣꯏ ꯇꯨꯃꯤꯟ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯃꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ ꯎꯏꯁꯤꯟꯕꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯤ ꯂꯩꯋꯥ ꯃꯌꯥꯝꯗꯣ ꯁꯣꯟꯕ ꯂꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯥꯛꯁꯤꯟꯕꯗ ꯎꯕ ꯉꯝꯂꯦ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯖꯦꯛꯇꯔ ꯀꯥꯞꯂꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯆꯣꯡꯊꯣꯔꯛꯄꯗꯧꯅ ꯆꯣꯡꯊꯣꯔꯛꯂꯦ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯌꯦꯡꯕꯗ ꯃꯇꯝꯁꯤꯒꯤ ꯄꯥꯈꯪꯅꯦ ꯍꯥꯏꯕꯗ ꯌꯛ ꯂꯥꯎꯕ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯔꯥꯁꯤ ꯒꯨꯟꯇꯅ ꯌꯣꯝꯕ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯕꯤ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯗꯨꯁꯨ ꯎꯔꯦ ꯑꯗꯨꯕꯨ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗꯗꯤ ꯎꯗꯦ ꯍꯦꯛ ꯌꯦꯡꯕꯗ ꯂꯤꯛꯂꯥꯗꯣ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯁꯦꯂꯦꯕ꯭ꯔꯤꯇꯤꯗꯧꯅ ꯎꯏ ꯑꯅꯤꯁꯤ ꯇꯨꯡꯗ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯈꯤꯕ ꯌꯥꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯂꯥꯏꯅ ꯁꯦꯝꯕ ꯖꯨꯔꯥꯗꯧꯅ ꯃꯃꯤꯠꯇ ꯎꯔꯦ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯑꯦ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯅ ꯎꯕꯁꯤꯡꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯍꯥꯏꯔꯦ ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯨꯝꯗꯨꯗ ꯂꯩꯕ ꯅꯨꯄꯤꯁꯤꯅ ꯁꯣꯏꯗꯅ ꯐꯥꯈꯤꯕ ꯇꯥꯔꯦ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯛꯄ ꯇꯥꯔꯒ ꯁꯨꯂꯣꯆꯅꯥ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯃꯥꯒꯤ ꯀꯣꯛꯂꯛꯇ ꯃꯩꯒꯤ ꯄꯣꯁ ꯑꯃ ꯇꯦꯛꯂꯒ ꯇꯥꯔꯛꯄꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯤ ꯃꯁꯥꯗꯣ ꯏꯂꯤꯖꯥꯕꯦꯠꯅ ꯑꯣꯖꯥ ꯀꯩꯅꯣ ꯑꯣꯖꯥꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯣꯏꯔꯣ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯣ ꯐꯥꯔꯒ ꯑꯗꯨꯗ ꯊꯣꯛꯇꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨ ꯂꯨꯔꯤꯕꯗꯤ ꯅꯨꯄꯤꯗꯣ ꯑꯉꯥꯎꯕꯤꯅꯤ ꯑꯉꯥꯎꯕꯤꯅ ꯅꯨꯄꯥ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯃꯥꯏꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯨꯄꯤꯗꯨꯕꯨ ꯑꯉꯥꯎꯕꯤ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯐꯖꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯏꯅ ꯎꯏ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤ ꯑꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯦꯜꯕꯝ ꯐꯤꯂꯝ ꯀꯨꯝꯕꯤ ꯍꯦꯔꯣꯅꯤꯒꯤ ꯑꯣꯏꯅ ꯎꯏ ꯏꯂꯤꯖꯥꯕꯦꯠꯅ ꯅꯨꯄꯤꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯕꯤ ꯑꯉꯥꯎꯕꯤꯅꯤ ꯑꯉꯥꯎꯕꯤꯅ ꯀꯃꯥꯏꯅ ꯁꯨꯄꯔꯁ꯭ꯇꯥꯔ ꯃꯥꯟꯗꯣꯏꯅꯣ ꯇꯃꯣꯌꯥꯏꯒꯤ ꯏꯕꯦꯆꯥꯗꯧꯅ ꯇꯧꯕꯤꯗꯨꯅ ꯀꯃꯥꯏꯅ ꯅꯨꯄꯥ ꯐꯥꯗꯣꯏꯅꯣ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯀꯗꯥꯏꯗꯅꯣꯃ ꯃꯁꯦꯡ ꯃꯔꯥꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯗ ꯌꯥꯔꯔꯣꯏ ꯏꯂꯤꯖꯥꯕꯦꯠ ꯈꯨꯝꯃꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯈꯜꯂꯒ ꯑꯣꯖꯥꯅ ꯐꯅꯕ ꯇꯧꯕꯤꯌꯨ ꯇꯧꯕꯤꯗꯕ ꯌꯥꯔꯣꯏ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯨꯄꯥꯗꯨꯅ ꯏꯇꯥꯒꯤ ꯃꯈꯣꯡꯗ ꯇꯨꯍꯜꯂꯨ ꯅꯣꯟꯖꯍꯟꯒꯗꯕꯅꯤ ꯑꯣꯖा ꯑꯩꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯔꯦꯗꯅ ꯈꯨꯀꯥꯄꯤ ꯑꯃꯈꯛ ꯀꯥꯞꯄꯗ ꯎꯔꯨ ꯎꯔꯨ ꯎꯪꯍꯟꯗꯣꯏꯅꯤ ꯀꯔꯤꯒꯤ ꯅꯈꯣꯡꯗ ꯇꯨꯍꯜꯂꯣꯏ ꯑꯗꯣ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯥꯎꯏꯀꯣ ꯑꯣꯖꯥ ꯄꯩꯁꯥꯒꯤ ꯋꯥꯕꯨ ꯀꯩꯗꯧꯋꯦꯒꯦ ꯆꯥꯎꯔꯁꯨ ꯄꯤꯅꯤ ꯊꯕꯛꯇ ꯃꯥꯏ ꯄꯥꯍꯜꯂꯣ ꯀꯔꯤꯒꯤ ꯄꯥꯍꯜꯂꯣꯏ ꯅꯈꯣꯏꯒꯤꯗꯃꯛ ꯑꯣꯖꯥ ꯃꯥꯏꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯃꯥꯏꯕꯁꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯑꯦ ꯁꯨꯂꯣꯆꯅꯥ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯐꯥꯕꯗ ꯂꯩꯗ ꯁꯦꯝꯖꯤꯟꯕ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯔꯒ ꯐꯥꯕ ꯃꯍꯥꯛ ꯃꯅꯥꯅ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯒꯗ꯭ꯔꯥ
ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯂꯩꯀꯥꯡ ꯆꯥꯔꯕ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯕ ꯇꯦꯛꯅꯤꯛꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯐꯥꯕꯁꯤ ꯇꯁꯦꯡꯅ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥ ꯂꯩꯃꯔꯥꯝꯒꯤ ꯋꯥꯇꯔꯐꯣꯜꯁꯇ ꯆꯠꯂꯒ ꯃꯀꯣꯛꯇꯨ ꯏꯪꯅꯕ ꯋꯥꯇꯔꯐꯣꯜꯁꯇꯒꯤ ꯇꯥꯔꯛꯄ ꯏꯪ ꯏꯪ ꯂꯥꯎꯕ ꯂꯨꯛꯅꯤꯡꯕ ꯏꯁꯤꯡꯗꯨꯗ ꯏꯔꯨꯞꯇꯨꯅ ꯂꯩꯅꯤꯡꯕꯁꯨ ꯃꯁꯥꯗ ꯐꯥꯎꯏ꯫ ꯌꯥꯝꯅꯁꯨ ꯆꯤꯡꯅꯩ, ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯦ꯫ ꯅꯨꯄꯥ ꯑꯃ ꯐꯥꯕꯁꯦ ꯆꯤꯟꯒꯤ ꯋꯥꯅꯤ, ꯍꯥꯏꯗꯣꯛꯄꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕ, ꯊꯥꯡꯉꯩ ꯁꯦꯡꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯄꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯄꯨꯛꯅꯤꯡꯅ ꯍꯥꯏ ꯃꯋꯥ ꯂꯧꯅꯨ, ꯋꯥꯈꯜꯅ ꯍꯥꯏ ꯃꯋꯥ ꯂꯧ꯫ ꯑꯗꯨꯕꯨ ꯆꯅꯤꯡ ꯇꯥꯅ ꯈꯟꯊꯔꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯂꯩꯗ ꯁꯦꯝꯖꯤꯟꯕꯒꯤ ꯋꯥꯔꯤ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯑꯌꯤꯡꯕꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯈ꯭ꯔꯦ꯫ ꯊꯥꯏꯅ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯕꯥꯃꯣꯟ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯍꯃꯄꯨꯔ ꯑꯔꯤꯕꯝ ꯂꯩꯀꯥꯏꯗ ꯃꯁꯛ ꯐꯖꯕꯗ ꯍꯥꯏꯅꯕ ꯑꯩꯒꯥ ꯒꯣꯀꯨꯂꯥꯟ, ꯒꯣꯀꯨꯂꯥꯟꯒꯤ ꯃꯤꯅꯣꯛ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯍꯥꯏꯅꯈꯤꯕ ꯃꯥꯃꯣ ꯂꯩꯁꯥꯕꯤ ꯃꯈꯩ ꯑꯩꯒꯥꯒꯤ ꯃꯤꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃꯗ ꯂꯩꯁꯥꯕꯤꯈꯩꯗꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯗ ꯐꯪꯕ ꯍꯋꯥꯏꯖꯥꯔ ꯃꯍꯤ ꯃꯈꯩ, ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯒꯣꯀꯨꯂꯥꯟꯒꯤꯅ ꯃꯃꯥ ꯊꯧꯔꯥꯅꯤ ꯀꯦꯇꯨꯀꯤꯗꯣ ꯍꯋꯥꯏꯖꯥꯔ ꯃꯍꯤ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯈꯨꯖꯥꯏꯗ ꯍꯥꯞꯇꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯊꯤꯜꯂꯛꯈꯤꯕ ꯍꯋꯥꯏꯖꯥꯔ ꯃꯍꯤꯒꯤ ꯅꯃꯥꯗ ꯂꯩꯁꯥꯕꯤꯁꯤꯡꯅ ꯒꯣꯀꯨꯂꯥꯟꯒꯤ ꯃꯤꯅꯣꯛ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯊꯧꯔꯥꯅꯤ ꯀꯦꯇꯨꯀꯤꯗꯣ ꯄꯥꯝꯂꯝꯕ ꯍꯋꯥꯏꯖꯥꯔ ꯃꯍꯤ ꯈꯤꯈꯤ꯫ ꯍꯋꯥꯏꯖꯥꯔ ꯄꯟꯕ ꯌꯥꯈꯤꯗꯦ, ꯁꯥꯎꯅꯤꯡꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯒꯣꯀꯨꯂꯥꯟ ꯄꯣꯛꯂꯨꯕꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯦ ꯈꯜꯂꯨꯕꯗ ꯍꯋꯥꯏꯖꯥꯔ ꯃꯍꯤ ꯊꯛꯈꯤꯗ꯭ꯔꯦ꯫ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕꯤ, ꯃꯈꯨꯠꯅ ꯈꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯃꯧ ꯊꯤꯒꯦ ꯈꯟꯈꯤ ꯊꯧꯔꯥꯅꯤ ꯀꯦꯇꯨꯀꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝ ꯍꯩꯁꯤꯡꯕꯤ, ꯃꯍꯥꯕꯂꯤꯒ ꯅꯛꯅ ꯂꯩꯕꯤ ꯅꯤꯇꯤꯅ ꯌꯥꯝ ꯂꯥꯏꯅ ꯂꯩ ꯑꯃꯗ ꯁꯦꯝꯖꯤꯟꯗꯨꯅ ꯐꯥꯈꯤ꯫ ꯂꯩꯗꯨ ꯍꯦꯛ ꯄꯥꯏꯔꯨꯕ ꯃꯤꯀꯨꯞꯇ ꯈꯨꯠꯅ ꯍꯦꯛ ꯄꯥꯏꯕꯒ ꯒꯣꯀꯨꯂꯥꯟ ꯅꯝꯗꯨꯅ ꯅꯤꯇꯤꯅ ꯐꯥꯔꯒ ꯂꯩꯈꯤ꯫ ꯑꯩꯒꯥ ꯒꯣꯀꯨꯂꯥꯟꯒꯤ ꯍꯝꯕꯔꯗ ꯇꯣꯡꯂꯒ ꯀꯣꯅꯨꯡ ꯇꯥꯅ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯅꯨꯃꯤꯠꯇ ꯍꯝꯕꯔ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯀꯣꯏꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡꯗꯤ ꯍꯥꯏꯐꯦꯠ ꯆꯠꯈꯤ ꯅꯤꯇꯤ꯫ ꯑꯗꯨꯅ ꯂꯩꯗ ꯅꯨꯄꯥ ꯐꯥꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯆꯥꯟꯅꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯃꯥ ꯁꯤꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯅ ꯏꯕ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯗ ꯂꯩꯕ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯑꯃꯅ ꯂꯩꯗ ꯁꯦꯝꯖꯤꯟꯗꯨꯅ ꯃꯖꯥ ꯏꯕꯦꯝ ꯑꯃꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡꯈꯤꯕ ꯃꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯣꯏꯅ ꯃꯍꯥꯛ ꯄꯥꯔꯦ, ꯊꯦꯡꯅꯔꯦ꯫ ꯃꯁꯤꯁꯨ ꯄ꯭ꯔꯃꯥꯟ ꯑꯃꯅꯤ, ꯄ꯭ꯔꯨꯞ ꯑꯃꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯅꯨꯄꯥ ꯐꯥꯕ ꯌꯥꯏ ꯋꯥꯈꯜꯅ ꯎꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯏꯂꯤꯖꯥꯕꯦꯠꯅ "ꯁꯨꯂꯣꯆꯅꯥ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯃꯩ ꯃꯥꯡꯉꯤꯗꯨꯅ?" "ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ?" "ꯑꯣ, ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯆꯥꯁꯦ ꯊꯛꯆꯤꯜꯂꯣ, ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯁꯤ." ꯁꯨꯂꯣꯆꯅꯥ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯍꯣꯏ ꯍꯥꯏꯔꯒ ꯆꯥ ꯀꯞꯇꯨ ꯄꯥꯏ꯫ ꯈꯣꯏꯕꯨꯡꯅ ꯃꯇꯥꯡꯗꯨꯗ "ꯅꯨꯄꯤ ꯅꯣꯏ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯜꯂꯤ. ꯑꯐꯕ ꯅꯨꯄꯥꯅꯤ ꯍꯥꯏꯔꯗꯤ ꯐꯦꯕꯤꯀꯣꯜꯗꯧꯅ ꯅꯞꯇꯧꯒꯤ ꯂꯩ." ꯏꯂꯤꯖꯥꯕꯦꯠ ꯅꯣꯛꯂꯒ "ꯃꯇꯝꯁꯦ ꯅꯨꯄꯥ ꯑꯐꯕ ꯌꯥꯝ ꯇꯥꯡꯉꯤ. ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜꯗ ꯕꯣꯔ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯤꯡꯒ ꯍꯥꯞꯄ ꯉꯝꯖꯔꯣꯏ. ꯏꯈꯣꯡꯅ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯂꯦꯞꯄꯦ." ꯈꯣꯏꯕꯨꯡꯅ ꯈꯨꯝꯃꯤ, "ꯏꯕꯦꯝꯃ, ꯅꯣꯏ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯤ. ꯏꯪꯊꯝꯊꯥꯗ ꯌꯨꯕꯤ ꯊꯥꯎꯗꯣ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗ ꯁꯧꯗꯣꯛꯄ ꯉꯥꯏꯕꯗꯧꯅ ꯅꯨꯄꯥ ꯑꯐꯕ ꯉꯥꯏꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯑꯐꯕ ꯅꯨꯄꯥꯗꯤ ꯇꯥꯞ ꯂꯥꯎꯅ ꯐꯥꯕꯅ ꯐꯔꯦ." ꯈꯣꯏꯕꯨꯡ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯀꯩꯅꯣ ꯅꯨꯄꯥꯁꯦ ꯌꯨꯕꯤ ꯊꯥꯎꯒ ꯆꯥꯡꯗꯝꯅꯔꯕꯣꯏ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯏꯕꯗꯨꯒꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ꯫ ꯄꯤꯔꯤꯗꯨꯁꯨ ꯆꯥꯝꯃ ꯆꯞꯄꯤ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯂꯥꯎꯕ ꯕꯟꯗꯜ ꯑꯃ꯫ 10,000 ꯄꯤꯔꯝꯃꯤꯗꯣ꯫ ꯅꯨꯄꯥ ꯐꯥꯕꯒꯤ ꯁꯦꯟꯒꯤ ꯔꯦꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ꯫ GST ꯂꯥꯛꯄꯗꯒꯤ ꯄꯣꯠ ꯆꯩ ꯑꯇꯤꯌꯥ ꯈꯦꯠꯅ ꯋꯥꯡꯈ꯭ꯔꯦ꯫ ꯆꯨꯝꯅ ꯂꯤꯇꯔ ꯑꯃꯒꯤ ꯐꯣꯔꯆꯨꯟ ꯑꯆꯥꯊꯥꯎ ꯐꯥꯎ GSTꯗ ꯍꯥꯏꯒꯠꯈ꯭ꯔꯦ꯫ ꯀꯔꯝꯕ ꯑꯍꯣꯡꯕ ꯄꯣꯠꯄꯨ ꯂꯩꯔꯤꯒꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ GST ꯂꯥꯛꯄꯗꯒꯤ? ꯒꯨꯗ ꯑꯦꯟ ꯁꯥꯔꯚꯤꯁ ꯇꯦꯛꯁꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯡꯂꯒ ꯅꯨꯄꯥ ꯁꯦꯝꯕꯒꯤ ꯄꯩꯁꯥꯗꯤ ꯀꯔꯤꯒꯤ ꯌꯥꯝꯅ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩꯕ ꯃꯥꯏꯕꯅꯤ꯫ ꯃꯥꯏꯕꯗꯨ ꯎꯅꯕ ꯂꯣꯏꯔꯒ ꯑꯅꯤꯗꯣ ꯑꯣꯏꯅꯥꯝꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯀꯥꯞꯊꯔꯦ꯫ ꯕꯣꯠꯀꯥꯗ ꯆꯪꯂꯒ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯂꯨꯕꯗ ꯁꯨꯂꯣꯆꯅꯥ ꯃꯃꯥꯟꯅꯕꯤ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯇꯦꯡꯗꯒꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯡꯕꯗꯧꯅ ꯄꯥꯡꯈꯛ ꯑꯣꯏꯔꯅꯤ꯫ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯅꯤ꯫
नुमिसिमक्की नुमिदांग वायरम सुरेश तु कवा लायरमी मयादा लैबा ममानबा अमरगा क्यूमेस सिटी सेंटर लेबगी ऑपोजिट लेबा होटल मचा अमदा नुमिदांग वायरम तुदा अमरगा कांगू बोरा चारमे अनीसे स्कूलिंग सु पुले अंगांग ओइंगेदेगिसु याम लुना तिन्नरे दिवाली नुमिचिदा माइके खुनिंगदा बोमला थाबगी मखोल फायरवर्क्स मैम की मैंगाल अतिया पुंबदा मसिक मंगाल नाय मिकुप अमता पोतादे मखोल सिंगसे मैंगाल सिंगसिना तगुप तरिंग गानबा थाउन चाक सिंगसिगा हिदा नबोइना सुथोकले निंगथिजे अतिया मासु ngасidi top tope adubu diwali gi numida harau kumai mai yengba langba koiba chatnaba matam sida makhoi anita icham sam hotel sida phame amar su kaya matam sigi nungsit nungsa si hainadaba masaga originality amadi philosophy da hingba misak amane borado chana chana ani do wari sane bai bora se adum yai natra yai de bai maroi borabu maithiba pipa ngamba कोबिले बोराबू तेमसिंगनब ngamba बोराबू लेरमगद्रा होइने अदो सुलोचना करी खलमगने मादी संगाइतेलदा डीजे यावरनी चतख्रे नंगसु आइगा पुना लाओ हाइरे अदुगा तुमिन बोरा चारगा लेरे सिबु फजरिद्रो बोरा ngak चाबसिदा सुलोचना फलकनु बाय अस नंगसिदी हेरोरा बेला मफम अमा खंगदे बाय वखल मानदबा निसे कयाम कुइनबु पुनबा यागने नंगम ताइरो बाय कइनोदा क्लास 10 लोरपदगी नोइनगी रोमांस तो हौखिबदाइने अदुगा हुजिंगना वखल चाना ड्रेसिबु ताबा यारेबिराबा बाय वखल हाइसिसु होंगो नाइबो ओइरमे लोइनमक स्टेबल ओइने हाबा लेते आई मागा चानागदबा मानसिलक्ट्रे बाय सुरेश नंगसे कई हाइदिनो कमाइना नंगसे डिफाइन तौगनी नंगी डिफिनेशन से आइना करी हाइना पीगनी नंग थाइनगी सुरेश तो नत्रे अमर आई होंगदे नंगसु खंगिदुनी आइदी सिंप्लिसिटी पामे अमरोमदा सुलोचनादी लग्जरीनी नंगसु उरिदुनी मागे इंस्टाग्राम अकाउंट रील्स वीडियो मैम तो कैदरगे सिदी मतम सिगी ट्रेनी ट्रेंस्टर मैम अमसु थुंगनरे आई रील्स नम नुपीगा कोइनबा नुसिनबा तल्ले करी वतानेगे नंगी सिदे असेंकी आई याम हैनदे पुंखाई खुदिंगी रील्स आई मागी रील्स वीडियो मैम दो उबदा मिटनारे मसम दो थातोगलगा खंगदेदा मीगी मतौ याम तंबसे मसागी ओरिजिनलिटी लेतबसे आई याम हैनदे अदुदी बाय नंग सुलोचना से रील्स नमे हाइदुना काइनरगे खलिरो अदुमंगी आइने खलिसे याय हे नंगसो ओइबा मीने तारगा कोक लेखले हाइनकिनी सनबीने मतम सिगी अखोइना 90s की मतम द पोइ हाइदुनसु अदुम कोकसे ब्लैक व्हाइट की मतम दुद लेरदी कमदौदुनो रील्स द अतमना न ताइनबगी वांगक्सु नते आई तासिंगा सुलोचनादगी लापथोक पामले ngarang ahing khanba yaba khalabani nangi decision do thumalle ta nang ama ko na puta daba wayam ngangi ataba mina ta khraga nang se ngawi soidna ina kini ai angaw boy rasu kaide khale bai madunu wai sangadaba male angaw wa palaga noida wakal soirabe ma laga lei haise sumlabo bai sumi bai amar oh My goodness, farene. Sinani ne. Sulochanaga nakhoi gi marakta conflict zone oirisha. Bye. Madudi mana saga chaba issue ni. Conflict zone namasu mana semani. Masida ai cold war ma tawba pamde. Aduna ai warishin ma purak lai. Maga break up tarage khale. Khangdreda si yoshiladi ai swaidagi natre. Luna tinaba mamana banido. Wari sanaram laga. मागी युमदा हंजनख्रे दिवाली की मैंगाल फाउदबगुम तौ सुरेश दे वखल अमना हुमदुन पुबना मागी ममितो अमुबो फीमना पुंसिनखिबदौना फावे मागी गारीदो गैरेज टेक थौजिलकपगा बुबुदी मैका पे सानरमे याम हराउना लिगलासु बुबुगा लोइनरमे लिगलागी मतौदुदा
ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯕꯣꯝꯕ꯭ꯂꯥꯒꯤ ꯍꯧꯔꯕ ꯃꯈꯣꯜꯗꯨ ꯀꯤꯗꯨꯅ ꯃꯅꯥꯀꯣꯡ ꯑꯅꯤꯗꯣ ꯆꯦꯠꯅ ꯃꯦꯟꯕ, ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯒꯤ ꯃꯇꯧ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯆꯥꯛ ꯇꯣꯛꯂꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯕꯦꯜꯀꯣꯅꯤꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯤꯛꯂꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯣ ꯃꯅꯥꯅ ꯇꯥꯔꯦ꯫ ꯂꯤꯛꯂꯥꯅ ꯊꯦꯠꯈꯤꯕꯗꯥꯏ ꯅꯪꯅ ꯅꯣꯡꯃ ꯁꯝꯖꯤꯗ ꯁꯅꯥ ꯃꯆꯨꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦ ꯅꯇꯨꯡ ꯏꯟꯈꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯪꯒꯤ ꯈꯣꯏꯃꯨ ꯑꯃ ꯂꯣꯟꯅ ꯂꯣꯟꯅ ꯍꯥꯏꯍꯧꯏ ꯑꯩꯅ ꯋꯥꯍꯩ ꯀꯌꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯍꯤ ꯆꯨꯞꯄ ꯆꯤꯛꯂꯕ ꯅꯨꯡꯊꯤꯜ ꯀꯌꯥ ꯑꯩꯅ ꯈꯟꯈꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯅꯪꯒꯤ ꯁꯝꯂꯥꯡ ꯂꯩꯆꯤꯜꯂꯛꯇ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯩꯔꯥꯡ ꯑꯩꯕꯨ ꯃꯥꯏꯊꯤꯔꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯑꯍꯣꯏꯅꯅ ꯆꯥꯛꯍꯧꯔꯦ ꯑꯩꯗꯤ꯫ ꯁꯨꯔꯦꯁ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯁꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ꯫ ꯇꯥꯃꯣꯗ ꯍꯥꯏꯅꯔꯒ ꯍꯤꯃꯥꯂꯌꯥꯟ ꯐꯨꯠꯍꯤꯜꯗ ꯄꯨꯔꯒ ꯕꯨꯙ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯃꯗ ꯄꯨꯔꯒ ꯑꯩꯕꯨ ꯂꯥꯏꯌꯣꯛꯉꯨꯁꯤꯔꯥ? ꯑꯩ ꯃꯥꯕꯨ ꯔꯤꯁꯥꯔꯁ ꯇꯧꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯣꯛ ꯌꯥꯝ ꯋꯥꯡꯕ ꯁꯩꯇꯒꯤ ꯂꯩꯆꯟ ꯁꯨꯅ ꯌꯥꯎꯔꯕꯤꯅꯤ ꯃꯥ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯃꯣꯕꯥꯏꯜꯗꯣ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯏ꯫ ꯚꯥꯏꯕ꯭ꯔꯦꯁꯟ ꯃꯣꯗꯇ ꯊꯝꯕꯒꯤ ꯀꯣꯜꯗꯨ ꯄꯥꯏꯈꯠꯄꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯍꯜꯂꯣ ꯇꯥꯃꯣ, ꯇꯥꯃꯣꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ ꯁꯨꯂꯣꯆꯅꯥ? ꯃꯤ ꯈ꯭ꯋꯥꯏꯅ ꯀꯣꯄꯜ ꯑꯩ ꯏꯊꯟꯇꯅꯤ ꯅꯥꯏꯇꯣꯝ꯫ ꯁꯥꯏꯂꯦꯛꯁ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯠꯅ ꯀꯝꯄꯅꯤ ꯄꯤꯕꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯐꯤꯕꯝ ꯈꯔ ꯐꯔꯤꯅꯤ꯫ ꯉꯁꯤꯗꯤ ꯗꯤꯖꯦ ꯂꯩ ꯄꯨꯟꯁꯤ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯍꯩꯅꯗꯦ ꯃꯗꯣ, ꯅꯪꯉꯣꯟꯗ ꯉꯔꯥꯡꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯍꯩꯅꯗꯕꯗꯣ ꯑꯦꯠꯂꯤꯁ ꯅꯪ ꯑꯩꯒꯤ ꯈꯜꯂꯒ ꯑꯦꯗꯖꯁ ꯇꯧꯔꯒ ꯍꯩꯅꯕ ꯍꯣꯠꯅꯕꯅ ꯐꯠꯇ꯭ꯔꯥ? ꯌꯥꯔꯦ ꯇꯣꯛꯑꯁꯦ, ꯌꯥꯝ ꯂꯥꯡꯉꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨ꯫ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯦ꯫ ꯌꯥꯔꯦ, ꯑꯩꯅ ꯂꯩꯔꯤꯁꯦ ꯈꯔ ꯂꯥꯞꯄ ꯑꯦꯔꯤꯌꯥꯗꯅꯤ꯫ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯐꯥꯎ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕꯅꯦꯕ꯫ ꯑꯩꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯖꯤꯟꯒꯦꯗꯦ ꯍꯥꯏꯗ꯭ꯔꯒ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯑꯦꯚꯣꯏꯗ ꯇꯧꯅꯤꯡꯂꯕꯅꯦꯕ꯫ ꯁꯨꯂꯣꯆꯅꯥ ꯇꯣꯛꯑꯣ ꯌꯥꯔꯦ, ꯊꯦꯡꯉꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ꯫ ꯅꯪ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦ, ꯗ꯭ꯔꯤꯡꯛꯁ ꯇꯧꯕ ꯃꯥꯜꯂꯦ꯫ ꯇꯧꯕ ꯃꯥꯟꯕ ꯅꯠꯇꯦ, ꯇꯧꯔꯤꯅꯦ꯫ ꯇꯧꯍꯜꯂꯤꯁꯤꯁꯨ ꯅꯪꯅꯅꯦ, ꯅꯪꯅ꯫ ꯌꯨ ꯑꯥꯔ ꯗ ꯔꯤꯖꯟ꯫ ꯇꯣꯛꯑꯁꯦ, ꯅꯪ ꯄꯥꯔꯇꯤꯗꯣ ꯏꯟꯖꯣꯏ ꯇꯧꯔꯣ꯫ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯟꯗꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯁꯦ ꯅꯪ ꯍꯟꯗꯛꯇꯤ ꯁꯥꯊꯤꯅ ꯍꯣꯡꯉꯤ꯫ ꯍꯣꯡꯉꯤꯁꯤꯕꯨ ꯑꯩꯔꯣ ꯅꯪꯂꯣ ꯁꯨꯂꯣ? ꯑꯣ, ꯑꯩꯔꯣ ꯍꯣꯡꯉꯤꯁꯦ? ꯅꯪꯅ ꯍꯣꯡꯂꯒ ꯑꯩꯅꯔꯕ? ꯌꯥꯔꯦ, ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ꯫ ꯏꯕꯥꯅꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯤ ꯅꯪꯅ ꯑꯣꯟꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯟꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯆꯥꯎꯕ ꯃꯔꯝ ꯆꯥꯗꯕ ꯏꯔꯥꯜꯗꯤ ꯁꯤꯅꯨ꯫ ꯌꯥꯔꯦ ꯁꯨꯔꯦꯁ, ꯇꯣꯛꯑꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯦ꯫ ꯁꯨꯔꯦꯁꯁꯨ ꯐꯣꯟꯗꯨ ꯇꯧꯗꯦ꯫ ꯁꯣꯝꯗꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯁꯨꯂꯣꯆꯅꯥ꯫ ꯑꯗꯨꯕꯨ ꯃꯋꯥ ꯂꯧꯗꯕ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯎꯠꯂꯛꯄꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯁꯨꯂꯣꯆꯅꯥ꯫ ꯁꯨꯂꯣꯆꯅꯥꯗꯣ ꯁꯥꯎꯅꯤꯡꯕꯒ ꯀꯩꯒ ꯌꯨꯗꯣ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯦ꯫ ꯐꯨꯜꯗ ꯉꯥꯎꯈꯤꯗꯨꯅ ꯗꯤꯖꯦꯒꯤ ꯇꯟꯊꯥꯗ ꯒ꯭ꯔꯣꯕꯤ ꯇꯧꯊꯩ꯫ ꯍꯤꯞꯁꯀꯥꯗꯣ ꯅꯤꯛꯂꯗꯨꯅ ꯁꯀꯤꯔꯥꯗꯒꯤ ꯍꯦꯟꯈ꯭ꯔꯦ꯫ ꯐꯤꯕꯝ ꯑꯃꯅꯤ꯫ ꯕꯣꯜ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯥꯟꯁ ꯐ꯭ꯂꯣꯔꯗꯨꯗ ꯃ꯭ꯌꯨꯖꯤꯛꯇꯨꯒꯤ ꯏꯍꯨꯜꯗꯨ ꯈꯪꯅ ꯁꯥꯊꯦꯛ ꯇꯝꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯅ ꯆꯥꯡ ꯃꯥꯟꯅꯅ ꯗꯥꯟꯁ ꯇꯧꯔꯛꯏ꯫ ꯍꯦꯛꯇ ꯇꯤꯜꯂꯥꯈꯨꯝꯕꯤꯅ ꯂꯦꯡ ꯂꯦꯡ ꯆꯠꯄꯗꯧꯅ ꯃ꯭ꯌꯨꯖꯤꯛꯇꯨꯗ ꯁꯥꯏ꯫ ꯐ꯭ꯂꯤꯠ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯖꯒꯣꯏ ꯁꯥꯕ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯂꯣꯆꯅꯥꯅ ꯍꯥꯏ ꯍꯦꯟꯁꯝ, ꯑꯩꯒꯤ ꯃꯤꯡ ꯍꯦꯟꯁꯝ ꯀꯧꯗꯦ, ꯅꯤꯛ ꯀꯧꯋꯦ꯫ ꯍ꯭ꯋꯥꯠ ꯑꯦꯚꯔ, ꯀꯧꯅꯤꯡꯕ ꯀꯧꯖꯁꯅꯨ, ꯑꯩꯉꯣꯟꯗꯗꯤ ꯅꯪꯁꯦ ꯍꯦꯟꯁꯝꯅꯦ꯫ ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯀꯧꯒꯦ? ꯀꯣꯜ ꯃꯤ ꯁꯨꯂꯣꯆꯅꯥ꯫ ꯑꯗꯣ ꯋꯥꯔꯤ ꯌꯥꯝ ꯁꯥꯅꯨ, ꯖꯒꯣꯏ ꯁꯥꯁꯦ, ꯃꯨꯠ ꯊꯨꯒꯥꯏꯔꯔꯣꯏꯒꯦ꯫ ꯑꯗꯨꯗꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯖꯒꯣꯏ ꯁꯥꯁꯦ꯫ ꯑꯁꯨꯝꯅ ꯁꯨꯂꯣꯆꯅꯥ ꯅꯨꯡꯉꯥꯏ ꯄꯥꯛꯇ ꯇꯥꯎꯗꯨꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤ꯫ ꯁꯣꯝꯗꯅ ꯁꯨꯔꯦꯁ ꯈꯣꯏꯗꯧ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧ ꯂꯣꯏꯅ ꯊꯦꯡꯖꯤꯜꯂꯛꯂꯕ
ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯕꯨꯠ ꯂꯩꯕꯥꯛꯇꯒꯤ ꯎꯔꯤꯄꯣꯛꯇ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯔꯦ ꯕꯨꯠ ꯂꯩꯁꯥꯕꯤ ꯂꯤꯂꯤꯗꯨ ꯉꯔꯥꯡ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯂꯤꯛꯂꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯗꯣꯔꯛꯄꯅꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯤ ꯂꯤꯂꯤ ꯂꯤꯛꯂꯥꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯑꯦ ꯂꯤꯛꯂꯥꯗꯤ ꯏꯁꯤꯁꯤꯈꯩ ꯇꯨꯝꯗꯨꯅ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯦ ꯅꯤꯡꯊꯤꯅ ꯊꯥꯔꯤꯕ ꯐꯃꯨꯡꯗꯒ ꯇꯨꯝꯗꯦ ꯀꯥꯆꯤꯜ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯃꯦ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯂꯤꯂꯤꯅ ꯃꯁꯤꯒꯤ ꯏꯔꯣꯏ ꯂꯣꯌꯥꯎꯕꯤ ꯃꯥꯟꯕꯤꯁꯦ ꯃꯇꯧ ꯑꯃꯗꯤ ꯂꯩ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯍꯦꯛ ꯎꯕꯒ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯩꯅ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯤꯕ ꯈꯪꯗꯦ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯏꯕꯥꯅꯤꯁꯦ ꯄꯣꯛꯃꯤꯟꯅꯕꯗꯧꯅ ꯃꯔꯤ ꯑꯃ ꯂꯩꯕꯗꯧꯅ ꯑꯩ ꯏꯁꯥꯗ ꯐꯥꯎꯏ ꯈꯪꯗꯦ ꯂꯣꯌꯥꯎꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯉꯔꯥꯡꯗꯧꯅ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯐꯥꯎꯗꯤ ꯊꯤꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯥꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝꯁꯤꯗ ꯌꯧꯔꯛꯈꯤꯕ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯤꯃꯥꯟꯅꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯁꯥꯗ ꯃꯁꯤꯒꯤ ꯂꯣꯌꯥꯎꯕꯤꯁꯦ ꯕꯨꯠ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯣꯌꯥꯎꯕꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯤꯁꯤꯕꯨ ꯂꯤꯂꯤ ꯃꯆꯤꯟꯗ ꯃꯊꯟꯇꯅꯤ ꯁꯣꯜꯂꯤꯕ ꯑꯩꯒꯤ ꯄꯋꯥꯔ ꯑꯃꯗꯤ ꯂꯩ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯩꯒꯤ ꯄꯋꯥꯔꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯒꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯂꯥꯛꯂꯒ ꯂꯣꯌꯥꯎꯕꯤꯁꯤꯒꯤ ꯃꯔꯝꯗ ꯌꯦꯡꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯎꯕꯤꯗꯨꯒꯤ ꯀꯥꯗꯒꯤ ꯃꯄꯥꯜ ꯊꯣꯔꯛꯂꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯕꯨꯠ ꯄꯥꯈꯪ ꯔꯥꯖꯦꯁꯇꯣ ꯂꯝꯕꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅ ꯋꯥꯏꯗꯨꯅ ꯊꯦꯡꯅꯔꯦ ꯑꯦ ꯀꯩꯗꯧꯔꯝꯂꯤꯕ ꯎꯔꯤꯄꯣꯛꯁꯤꯗꯗꯤ ꯑꯩꯗꯤ ꯎꯔꯤꯄꯣꯛꯇꯒꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯁꯒꯣꯜꯕꯟꯗꯒꯤ ꯑꯗꯨꯗꯤ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯊꯥꯡꯅꯔꯦ ꯊꯥꯡꯅꯔꯦ ꯁꯒꯣꯜꯕꯟ ꯀꯗꯥꯏꯗꯒꯤꯅꯣ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯂꯩꯕ ꯃꯄꯥꯗꯨꯗꯒꯤ ꯑꯣ ꯑꯗꯣ ꯔꯥꯖꯦꯁ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯅꯪꯅ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣꯗꯣ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ ꯑꯣ ꯑꯩꯁꯦ ꯗ꯭ꯔꯒ ꯑꯦꯗꯤꯛꯅꯤ ꯁꯦꯟꯇꯔꯗ ꯊꯝꯕꯗ ꯃꯤꯅ ꯐꯨꯕꯗ ꯁꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯣꯚꯔꯗꯣꯁꯇ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯗꯤ ꯄꯥꯎꯊꯣꯛꯄꯤꯔꯤ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯔꯨꯕ ꯑꯩꯗꯤ ꯐꯖꯐꯝꯕꯨ ꯂꯩꯇ꯭ꯔꯦ ꯃꯗꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯄꯥꯁ ꯏꯁ ꯄꯥꯁ ꯂꯦꯁꯟ ꯑꯣꯏꯍꯧꯔꯦꯗꯅ ꯑꯩꯒꯤꯗꯤ ꯐꯤꯔꯣꯏꯁꯨ ꯂꯣꯏꯗ꯭ꯔꯤ ꯌꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯆꯠꯂꯨꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯃꯥꯗꯣ ꯉꯁꯤꯁꯨ ꯈꯨꯠꯇ ꯂꯥꯇꯦꯟ ꯄꯥꯏ ꯑꯩ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯧꯔꯤ ꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯄꯨꯁꯤꯟꯈꯤ ꯑꯩꯇꯅ ꯑꯣꯛꯂꯨꯗꯕꯅ ꯆꯤꯟꯖꯥꯛ ꯀꯥꯝꯂꯨꯕꯅ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯀꯥꯏꯅꯔꯦ ꯔꯥꯖꯦꯁ ꯌꯥꯝ ꯈꯟꯒꯅꯨ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯂꯤꯂꯤ ꯅꯤꯁꯥꯒꯤ ꯆꯩꯊꯦꯡꯁꯦ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏꯗꯗꯤ ꯑꯁꯤꯕ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯣꯛꯂꯔꯣꯏꯗꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯝꯕꯒ ꯄꯥꯡꯈꯛ ꯑꯣꯏꯍꯧꯔꯦꯗꯅ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕꯗ ꯏꯟꯗꯕ ꯍꯦ ꯇꯣꯡꯕ ꯃꯆꯥ ꯑꯃꯇ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯀꯣ ꯑꯩꯁꯨ ꯅꯪꯒ ꯀꯩꯁꯨ ꯈꯦꯠꯅꯗꯦ ꯕꯨꯠ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯈꯣꯏꯒꯤ ꯋꯥꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯎꯔꯝꯃꯣꯏꯀꯣ ꯎꯔꯝꯃꯣꯏ ꯍꯤꯡꯂꯤꯉꯩꯗ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯅꯔꯤꯕ ꯏꯃꯥ ꯏꯄꯥꯕꯨ ꯊꯧꯁꯥꯈꯤꯗꯦ ꯅꯣꯡꯃꯇ ꯃꯈꯣꯏꯅ ꯉꯥꯡꯕ ꯋꯥꯗꯣ ꯊꯣꯏꯅ ꯇꯥꯛꯈꯤꯗꯦ ꯃꯔꯨꯞ ꯃꯄꯥꯡ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯅ ꯃꯔꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯕꯨꯠ ꯂꯩꯕꯥꯛ ꯌꯧꯅꯕ ꯂꯥꯛꯑꯦ ꯕꯨꯠ ꯂꯩꯕꯥꯛ ꯌꯧꯔꯛꯄꯗ ꯂꯩꯁꯅꯥꯅ ꯂꯩꯁꯥꯕꯤ ꯀꯣꯂꯣꯅꯤꯗ ꯆꯪꯂꯛꯂꯤꯕ ꯂꯤꯂꯤꯕꯨ ꯎꯔꯒ ꯇꯨꯃꯤꯟ ꯍꯧꯗꯣꯡ ꯆꯐꯨ ꯉꯝꯕꯤ ꯀꯥꯏꯗ ꯁꯪꯒꯣꯝ ꯃꯄꯥꯜ ꯆꯥꯕ ꯆꯠꯂꯨꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯣꯛ ꯏꯇꯩ ꯏꯇꯩ ꯀꯅꯥꯒꯤ ꯃꯅꯤꯡꯊꯣꯡ ꯐꯥꯎꯖꯤꯜꯂꯒ ꯉꯥꯔꯨꯕꯛ ꯂꯟꯗꯥꯔꯨꯒꯦꯅ ꯊꯧꯔꯥꯡꯉꯤꯅꯣ ꯌꯥꯔꯦꯗ ꯂꯩꯁꯅꯥ ꯍꯥꯏꯕꯤ ꯑꯣꯖꯥ ꯑꯣꯏꯒꯗꯕꯤ ꯕꯨꯠ ꯄꯥꯈꯪ ꯎꯅꯕ ꯆꯠꯄꯗꯣ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏ ꯍꯨꯔꯥꯟꯕꯤꯗꯧꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯠꯂꯗꯅ ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯣꯏꯗꯣꯏꯗꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ